naina chathajarakpa People of Manipur hairiba series asida lengsin biduna leire akoigi virtual set sida Khumujam Tombi Devi Tombi buso ahanbada kurumjari yengbiriba pumnamakna akoigi show si kadaidagi yengbira ibano haibadusu comment pibirau aduga ngasidi amna nungaiba session ama oigani akoigi hujik Olympics ta akoigi Manipur gi participant adagi medal poraktana pau nungaiba lebesida akoigi Olympic ta yauruba judo gi Khumujam Tombi na akoi magi experience amadi magi life ki maramda share tawbigani aduna social media da tang akoigi show si share tawbiyu aduga aina su technically yara privacy check tawringai da Tombi na akoi mayam da self introduction amtang pibi Hawagi yarabam sister yani haibi makata bi aigi ming Khumujam Tombi Devi ai judo masana da sanarakani ai mang pan konchap makal kai ta pokche aigi imagi maming naibang lupi aduga babagi mingna munan Khumujam munan sing aigi isininaw mapan poi aduga nupi taret nupa ni toten mapan ni aina nipan subani aigi ayambana aigi ithakta ngaktani aigi ikhada aigi inaw nupi ama lay adu ai game ji yamna pamjarakpa ahambada ai sports tawbasi yam pamjare sports se karamba sports ta sanggadabna haibadudi aigi imung manung aigi guardian ima ipa aigi isilinaw amata sports ta khongdaraktabanina amata sports ki guideline ki phangide adu sanabadi pamjarakpanina kamai tawra sanani haibana chingba aigi itomda yamna khanjare matamdura ai 1993 dagi ai judo haiba masana sidai khongdaba horakhi adu sanati yawmanga zamana khalna matungda aigi school da judo sanaba khara yawrame khaidem da judo sanayana mana wari te tawrakpadagi adu so akoigi mayang impandani mayang impan thanadani KH Gunamani na khaidem Gunamani maitena magi yumda sangoi ona tawraga mana judo ama linkhatsai ma judo da yam pamjaba oja amani amnaina tawraga aigi sanambaina baigi school da aingonda kitang junior ne aduga magi family di loina judo da machimana ayamba sanabanina aingonda angang oresku sumangona judo sanai sumai fai tawya na wadi lerakpatege aina chatsaraga aigi haribo jigi aigi oja Gunamani gi mayumda chatlaga aina judo sanaba yaujagena ai chatsai chapasu ai tom chatsai guardian ima ipa koi amata aigi guideline adugi maramda knowledge amta leijadabanina ai samona chatlaga aigi oja Gunida ai sar ai judo je ai sanaba yaujage yamna pamjai na haiba matanda san hai kesu kaide ahamba lapanina phammaga yengona hana yengalle yenga sanaba hai sana nang yengadabani kamai sanage kaitoge yenga matungda yawgadabani nattana hekta yauksanba matamda nangna pamamba pamamdaba yai game haisida amaga manate ana hairaga tawba matamda ai yengalle yenge adu sananingbana di khorangi je adu santi sanahande aduga ai mathangda mu chatle nungalaga jo chapa matamda hai nang sananingwasi sananingwa phawrubra natana haigadra haiba aina haini koni hai adigi mathangdagi di hai nang sigi dress amati taka oi sanaba matamda dress changi nataga ahamba laitingaigati akoigi tishalama dagi judo jira mari lainaba khara comfortable sports oiba dress sela haiba matungda haunaba aduga matungda akoigi laitabadina dress matamdura hanagi senior miyamna tawbiramba amanba keraita sijanabada khata tawba aman litlaga tamaga adumana haurakhi adu aigi oja Gunamani haiba je amna game da kathokpa nupa amani magi mafamda tawraira sanare mathang sanarakpadija adum mai pakpa haiba tare adum oire junior level sub junior inter school inter university hariba miyamje mathang sanaraga achievement adum medal lawba horakhi horaba matungdagidi ngasi ai adu ayamba matamda hai Manipur te du matamda laikai akoigi mang phangi kendada aina judo sanare pocha haiba laikai du ai yana sanarakpanina adum injury sokpa khotpa je adum yawrakpanina yawko matamda hai adum sokaga imana
ꯁꯣꯛꯄ ꯅꯨꯄꯤꯅ ꯁꯥꯟꯅꯕ ꯑꯗꯒꯤ ꯁꯣꯛꯄ ꯏꯟꯖꯨꯔꯤ ꯇꯧꯕꯁꯤ ꯀꯔꯤ ꯀꯥꯟꯅꯅꯕ ꯆꯠꯂꯨꯅꯨ ꯈꯣꯠꯂꯨꯅꯨ ꯑꯗꯨ ꯇꯧꯕ ꯑꯗꯨꯝ ꯍꯥꯏ ꯑꯗꯣ ꯑꯩꯒꯤ ꯕꯕꯥꯗꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯌꯥꯝꯅ ꯀꯩꯁꯨꯝꯇ ꯃꯉꯣꯟꯗ ꯑꯗꯨꯝꯕ ꯑꯍꯟꯕ ꯂꯩꯇꯦ ꯄꯥꯝꯕꯨ ꯄꯥꯝꯃꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯑꯃ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯑꯗꯣ ꯑꯩꯅꯒ ꯑꯗꯨꯝ ꯄꯥꯝꯖꯔꯛꯄꯅꯤ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯃꯤꯀꯣꯛ ꯊꯣꯡꯕ ꯑꯗꯨꯝ ꯑꯃ ꯃꯊꯪ ꯃꯊꯪ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯁ꯭ꯀꯨꯜ ꯂꯦꯚꯦꯜꯗ ꯑꯗꯒꯤ ꯖꯨꯅꯤꯌꯔ ꯂꯦꯚꯦꯜ ꯃꯊꯪ ꯃꯊꯪ ꯂꯧꯗꯨꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨ 99 ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯑꯍꯥꯟꯕ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯗ ꯑꯗꯨꯝ ꯑꯍꯥꯟꯕ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯗꯩ ꯑꯗꯨꯝ ꯑꯍꯥꯟꯕ ꯕ꯭ꯔꯥꯎꯟꯁ ꯂꯧꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯈꯤꯕꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯗꯨꯝ ꯄꯣꯛꯂꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯖꯥ ꯒꯨꯅꯤꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯇꯧꯕꯤꯃꯟ ꯑꯗꯨꯝ ꯑꯩ ꯉꯁꯤꯐꯥꯎ ꯀꯥꯎꯖꯗꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯖꯨꯗꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯀꯣꯆꯦꯁ ꯃꯌꯥꯝ ꯑꯗꯨ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯌꯥꯝꯒꯤ ꯃꯈꯥꯗꯒꯤ ꯑꯗꯨꯝ ꯑꯩꯁꯨ ꯑꯣꯖꯥꯁꯤꯡꯗꯒꯤ ꯑꯗꯨꯝ ꯀꯣꯆꯤꯡ ꯂꯧꯖꯔꯛꯈꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯃꯌꯥꯝ ꯃꯇꯨꯡ ꯏꯜꯂꯤ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯒꯗꯤ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯖꯨꯗꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯀꯣꯆꯁꯤꯡꯕꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯊꯥꯒꯠꯄ ꯄꯤꯖꯔꯤ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕꯗꯨꯅꯕꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕꯗꯨꯅꯕꯨ ꯑꯩ ꯏꯟꯗꯤꯌꯥꯒꯤ ꯑꯗꯒꯤ ꯏꯁꯇꯦꯠꯀꯤ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯉꯝꯃꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ 2000ꯗꯒꯤ ꯑꯩ ꯏꯟꯗꯤꯌꯥ ꯀꯦꯝꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯍꯧꯋꯤ ꯁꯤꯅꯤꯌꯔ ꯖꯨꯅꯤꯌꯔꯒꯤ 2000ꯗ ꯑꯩ ꯏꯟꯗꯤꯌꯥ ꯀꯦꯝꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤꯁꯨ ꯑꯍꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯪꯕꯅꯤ ꯂꯥꯏꯐꯇ ꯑꯍꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯪꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ ꯃꯇꯝꯗꯨꯗ ꯄꯩꯁꯥꯗꯤ ꯁꯝꯊꯤꯡ ꯈꯔ ꯂꯩꯇꯅ ꯑꯩꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯍꯥꯟꯕ ꯍꯣꯡꯀꯣꯡꯗ ꯑꯣꯏ ꯑꯍꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯗꯨꯝ ꯑꯍꯥꯟꯕ ꯇꯨꯔ ꯍꯥꯏꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯀꯥꯏꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯈꯤ ꯑꯗꯨꯗꯁꯨ ꯐꯥꯔꯁ ꯇꯥꯏꯝ ꯆꯠꯄꯗꯁꯨ ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜꯗ ꯑꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯔꯛꯈꯤ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗꯒꯤ ꯑꯗꯨꯝ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯃꯦꯗꯜ ꯑꯃ ꯁꯛꯁꯦꯁ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯗꯨꯝ ꯏꯟꯀꯔꯦꯖ ꯑꯣꯏꯕ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯀꯥꯔꯛꯄꯅꯤꯅ ꯑꯗꯨꯝ ꯒꯦꯝꯗ ꯑꯗꯨꯝ ꯁꯥꯟꯅꯅꯤꯡꯕ ꯑꯃꯁꯨ ꯑꯗꯨꯝ ꯄꯣꯔꯛꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯟꯗꯤꯌꯥ ꯀꯦꯝꯗ ꯂꯩꯔꯛꯇꯅ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ CRPFꯗꯁꯨ ꯑꯗꯨꯝ ꯂꯥꯛꯈꯤ CRPFꯗ ꯑꯗꯨꯝ 2000ꯗꯁꯨ ꯑꯗꯨꯝ ꯑꯩ CRPFꯗ ꯑꯗꯨꯝ ꯖꯣꯕ ꯐꯪꯈꯤ CRPFꯗꯁꯨ ꯑꯗꯨꯝ ꯖꯣꯕ ꯐꯪꯉ ꯃꯇꯨꯡꯗ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯁꯣꯟꯊꯔꯦ ꯍꯥꯏꯇꯥꯔꯦ ꯃꯦꯗꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯗꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯇꯦꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯒꯨꯅꯤꯃꯅꯤꯒꯤꯗ ꯂꯩꯔꯤꯉꯩꯗꯁꯨ ꯍꯣꯜ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯃꯥꯒꯤ ꯁꯪꯒꯣꯏꯗ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯦꯠ ꯊꯥꯔꯒ ꯁꯥꯟꯅꯖꯕꯅꯤ ꯍꯣꯜ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯗꯨ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯕꯦꯁ ꯍꯥꯏꯇꯥꯔꯦ ꯑꯩꯒꯗꯤ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯑꯩꯉꯣꯟꯗꯩꯗꯤ ꯖꯨꯅꯤꯌꯔ ꯑꯣꯏꯕ ꯑꯗꯩ ꯑꯉꯣꯝ ꯑꯅꯤꯇꯥ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯄꯥꯔꯠꯅꯔ ꯅꯨꯡꯉꯥꯏꯕ ꯄꯨꯟꯕ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯈꯤ ꯃꯥꯁꯨ ꯑꯗꯨꯝ ꯑꯔꯖꯨꯟ ꯑꯦꯋꯥꯔꯗꯤꯅꯤ ꯍꯧꯖꯤꯛ ꯒꯨꯅꯃꯅꯤ ꯁꯥꯇ꯭ꯔ ꯍꯥꯏꯒꯤ ꯃꯅꯥꯛꯁꯤꯗꯒꯤ ꯑꯩꯁꯨ ꯑꯔꯖꯨꯟ ꯑꯦꯋꯥꯔꯗꯤꯅꯤ ꯃꯥꯒꯤꯅ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯣꯂꯦꯝꯄꯤꯛ ꯁꯥꯟꯅꯗ꯭ꯔꯤ ꯑꯩꯒꯤꯅ ꯑꯣꯂꯦꯝꯄꯤꯛ ꯄꯥꯔꯇꯤꯁꯤꯄꯦꯠ ꯐꯥꯎꯗꯤ ꯇꯧꯔꯨꯔꯦ ꯇꯧꯔꯒꯁꯨ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ ꯃꯌꯥꯝꯅ ꯃꯦꯗꯜ ꯂꯧꯔꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯁ ꯑꯩꯈꯣꯏꯅꯗꯤ ꯂꯧ ꯉꯝꯍꯧꯗꯦꯀꯣ ꯍꯟꯗꯛ ꯃꯤꯔꯥꯕꯥꯏꯅ ꯂꯧꯔꯛꯈꯤꯕ ꯃꯦꯔꯤ ꯍꯣꯏꯅ ꯃꯃꯥꯡꯗ ꯂꯧꯔꯛꯈꯤꯕ ꯃꯌꯥꯝꯁꯦ ꯎꯔꯒ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯄ꯭ꯔꯥꯎꯠ ꯇꯧꯋꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯉꯣꯟꯗ ꯂꯧꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯍꯧꯒꯠꯂꯛꯏꯕ ꯖꯪ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯅ ꯂꯧꯔꯛꯄ ꯍꯥꯏꯕꯁꯦ ꯂꯧꯕ ꯉꯝꯗ꯭ꯔꯁꯨ ꯑꯣꯂꯦꯝꯄꯤꯛ ꯌꯥꯎꯔꯨꯕ ꯍꯥꯏꯁꯤ ꯑꯩꯒꯤꯗꯤ ꯉꯁꯤ ꯑꯌꯨꯛꯁꯦ ꯑꯩꯒꯤꯗꯤ ꯑꯌꯨꯛ ꯑꯣꯏꯔꯤꯀꯣ ꯑꯗꯨꯅ ꯑꯁ ꯑꯩ ꯑꯣꯂꯦꯝꯄꯤꯌꯟ ꯑꯃ ꯏꯟꯇꯔꯚꯤꯌꯨ ꯇꯧꯗꯣꯏꯅꯤ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯐꯥꯎꯏ ꯑꯗꯨꯅ ꯇꯣꯝꯕꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯆꯠꯄꯤꯈꯤꯕ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯕꯁꯤ ꯌꯥꯝꯅ ꯃꯁꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯀꯔꯤꯝꯇ ꯅꯤꯡꯉꯝꯅꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯝꯅ ꯏꯆꯦꯅ ꯊꯥꯒꯠꯄꯤꯕꯒꯤꯃꯛꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕꯗꯤ ꯌꯥꯝ ꯑꯗꯨꯝ ꯂꯩꯍꯧꯋꯤꯗꯅ ꯃꯦꯗꯜ ꯑꯃ ꯂꯧꯔꯝꯃꯒꯗꯤ ꯉꯁꯤ ꯃꯤꯑꯣꯏꯕꯁꯦ ꯑꯣꯂꯦꯝꯄꯤꯛꯇ ꯃꯦꯗꯜ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯀꯤ ꯇꯥꯔꯒꯦꯠꯅꯤ ꯑꯔꯣꯏꯕꯅꯤ ꯑꯣꯂꯦꯝꯄꯤꯛ ꯍꯥꯏꯕ ꯒꯦꯝꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕꯗꯤ ꯑꯃꯐꯥꯎ ꯂꯩꯇꯕꯅꯤꯅ ꯂꯣꯏꯅꯃꯛ ꯑꯁꯥ ꯇꯧꯅꯩ ꯑꯗꯨꯕꯨ ꯆꯥꯝꯃ ꯆꯠꯄꯗ ꯑꯃ ꯑꯅꯤ ꯈꯛꯇꯅꯤ ꯂꯧꯔꯤꯕꯁꯦ ꯂꯣꯏꯅꯃꯛꯇꯤ ꯂꯧꯕꯗꯤ ꯉꯝꯗꯦ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯁꯤꯁꯨ ꯌꯥꯝꯅ ꯇꯥꯡꯅ ꯇꯧꯅꯩ ꯃꯥꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯈꯟꯅꯕ ꯈꯛꯇꯅꯤ ꯂꯣꯏꯅꯃꯛ ꯇꯧꯕꯗꯤ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛꯇ ꯃꯤꯑꯣꯏꯕꯗꯤ ꯑꯍꯥꯟꯕꯗ ꯄꯥꯔꯇꯤꯁꯤꯄꯦꯠꯀꯤ ꯃꯊꯪꯗꯗꯤ ꯃꯦꯗꯜ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅꯃꯛꯀꯤ ꯌꯦꯁ ꯅꯨꯃꯤꯠꯅꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏ ꯆꯠꯅꯕꯅꯤꯅ ꯅꯤꯡꯉꯝꯗꯅ ꯃꯤꯑꯣꯏꯕꯒꯤ ꯍꯥꯏꯗꯅ ꯀꯥꯔꯒ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕꯤ ꯄꯣꯔꯒ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯊꯣꯛꯂꯛꯄꯕꯨ ꯏꯀꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯛꯈꯤ ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏ ꯀꯔꯤꯝꯇ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯀꯥꯕ ꯄꯣꯕ ꯂꯣꯏꯅꯕ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯕꯨ ꯑꯣꯏꯔꯁꯨ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯂꯩꯍꯧꯔꯤꯕ ꯃꯦꯗꯜ ꯂꯧꯔꯛꯇꯕ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯃꯌꯥꯝꯁꯨ ꯑꯣꯛꯄꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯦꯗꯜ ꯂꯧꯕ ꯌꯥꯝ ꯈꯛꯇꯅꯁꯨ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯃꯤ ꯍꯥꯏꯗꯤ ꯃꯦꯗꯜ ꯂꯧꯕ ꯑꯩꯈꯣꯏꯅ ꯃꯦꯗꯜ ꯄꯣꯔꯛꯄꯗꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯣꯏ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯦꯗꯜ ꯄꯣꯔꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯍꯣꯏ ꯍꯣꯏ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯃ ꯇꯧꯕꯤꯕꯃꯨꯛꯇꯤ ꯌꯥꯏ ꯍꯥꯏꯅ ꯈꯟꯖꯩ
ꯋꯥꯔꯤ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯂꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯄꯨꯂꯞ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯒꯦꯝ ꯆꯠꯊꯔꯤꯕꯅꯤꯅ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯂꯩꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯠꯇꯁꯨ ꯇꯧꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯂꯦꯝꯄꯤꯛꯁꯀꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯌꯦꯡꯕꯤꯕꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯀ꯭ꯋꯦꯁꯟ ꯍꯪꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯣꯁꯤꯗ ꯑꯣꯂꯦꯝꯄꯤꯛꯁ ꯌꯥꯎꯔꯨꯕꯒꯤ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯆꯤꯚꯃꯦꯟ ꯃꯌꯥꯝꯁꯤ ꯍꯦꯛꯇ ꯑꯩꯅ ꯂꯝ ꯃꯌꯥꯝꯁꯦ ꯇꯣꯝꯕꯤꯅ ꯆꯠꯂꯨꯕ ꯂꯝ ꯃꯌꯥꯝꯁꯤꯒꯤ ꯃꯃꯤꯡꯁꯤ ꯄꯥꯕꯗ ꯄꯥꯕ ꯊꯣꯛꯇꯕ ꯂꯝ ꯐꯥꯎ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯐꯝ ꯃꯐꯝꯗ ꯆꯠꯂꯨꯔꯦ ꯑꯣꯁꯇ꯭ꯔꯤꯌꯥ ꯆꯦꯛ ꯔꯤꯄꯕ꯭ꯂꯤꯛ ꯎꯖꯕꯦꯀꯤꯁꯇꯥꯟ ꯄꯣꯂꯦꯟ ꯐ꯭राꯟꯁ ꯑꯕꯨ ꯙꯥꯕꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯁꯤꯡꯒꯥꯄꯨꯔ ꯆꯥꯏꯅꯥ ꯁꯥꯎꯠ ꯑꯐ꯭रिꯀꯥ ꯖꯄꯥꯟ ꯊꯥꯏꯂꯦꯟ ꯀꯨꯋꯦꯠ ꯑꯗꯒꯤ ꯑꯩꯅ ꯑꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯃꯐꯝꯗ ꯆꯠꯂꯨꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯖꯨꯗꯣꯒꯤ ꯁꯥꯟꯅꯕꯁꯤꯗ ꯁꯥꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯇ ꯅꯠꯇꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯂꯝꯗ ꯆꯠꯄꯁꯤ ꯁꯥꯟꯅꯔꯀꯥꯟꯗꯇꯪ ꯍꯜꯂꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯝ ꯈꯤꯇꯪ ꯀꯣꯏꯕ ꯑꯗꯒꯤ ꯌꯦꯡꯕꯁꯨ ꯌꯥꯎꯕꯤꯔꯛꯄ꯭ꯔꯥ ꯑꯩꯗꯤ ꯌꯥꯝꯅ ꯇ꯭ꯔꯥꯚꯦꯂꯤꯡꯁꯦ ꯄꯥꯝꯖꯕꯅꯤꯅ ꯍꯪꯖꯕꯅꯤꯀꯣ ꯁꯣꯝꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯆꯤꯚꯃꯦꯟꯁꯦ ꯎꯕꯗ ꯂꯝ ꯃꯌꯥꯝꯁꯤ ꯒꯤ ꯅꯦꯄꯥꯜ ꯖꯔꯃꯅꯤ ꯃꯁꯤꯗ ꯆꯠꯂꯨꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯇꯥꯏꯃꯤꯡ ꯐꯪꯉꯒꯗꯤ ꯑꯗꯨꯝ ꯃꯐꯝꯗꯨꯒꯤ ꯐꯦꯃꯁ ꯑꯣꯏꯕ ꯖꯒꯥ ꯑꯃ ꯑꯗꯨꯝ ꯌꯦꯡꯕꯁꯨ ꯌꯥꯎꯏ ꯐꯪꯗ꯭ꯔꯒꯗꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯀꯝꯄꯤꯇꯤꯁꯟꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯅꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯐ꯭ꯂꯥꯏꯠꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯕꯦꯛ ꯍꯜꯂꯛꯄꯁꯨ ꯌꯥꯎꯏ ꯌꯦꯡꯉꯛꯇꯕ ꯃꯐꯝꯁꯨ ꯌꯥꯎꯏ ꯀꯝꯄꯤꯇꯤꯁꯟꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅ ꯕꯨꯛ ꯇꯧꯔꯒ ꯍꯣꯇꯦꯜꯗꯒꯤ ꯀꯩꯗꯒꯤ ꯕꯣꯔꯗꯤꯡ ꯂꯣꯗꯤꯡ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠ ꯂꯣꯏꯅ ꯄꯤꯔꯒ ꯁꯣꯝ ꯅꯥꯀꯟꯗꯩ ꯊꯥꯕꯅꯤꯅ ꯐꯪꯕ ꯃꯇꯝꯗꯅ ꯌꯦꯡꯉꯛꯑꯦ ꯐꯪꯗꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯕꯦꯛ ꯍꯜꯂꯛꯏ ꯌꯦꯡꯗꯅ ꯍꯜꯂꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯃꯇꯝ ꯐꯪꯉꯒꯗꯤ ꯑꯗꯨꯝ ꯔꯥꯎꯟ ꯑꯃ ꯑꯗꯨꯝ ꯆꯠꯊꯣꯔꯛꯏ ꯀꯩꯅꯣꯗꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯐꯪꯕ ꯐꯪꯗꯕ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯝꯇꯅ ꯇꯝꯕ ꯉꯝꯗꯦ ꯑꯅꯤꯔꯛ ꯍꯟꯖꯤꯟꯕ ꯀꯟꯇ꯭ꯔꯤꯁꯨ ꯌꯥꯎꯏ ꯑꯍꯨꯝꯂꯛ ꯆꯠꯁꯤꯟꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯁꯨꯡꯆꯠ ꯆꯠꯇꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟ ꯇꯥꯔꯦ ꯏꯆꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯉꯝꯗꯦ ꯏꯖꯤꯞꯇ ꯆꯠꯂꯀꯥꯟꯗꯗꯤ ꯑꯗꯨꯝ ꯏꯖꯤꯞꯀꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯐꯝꯗꯣ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯉꯨꯏ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝꯗꯒꯤ ꯐ꯭ꯔꯥꯟꯁꯇ ꯆꯠꯄꯗꯁꯨ ꯃꯐꯝꯗꯨꯒꯤ ꯌꯦꯡꯉ ꯑꯗꯨꯝ ꯇꯋꯥꯔ ꯌꯦꯡꯉꯨꯁꯤꯅ ꯑꯗꯨꯝ ꯆꯠꯅꯕ ꯌꯥꯎꯏ ꯑꯃ ꯃꯐꯝꯒꯤ ꯑꯗꯨꯝ ꯐꯪꯉꯒꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯐꯪꯗ꯭ꯔꯒꯗꯤ ꯂꯣꯏꯅ ꯆꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯔꯁꯨ ꯀꯥꯎꯒꯟꯕꯅꯤ ꯑꯗꯨꯝ ꯀꯥꯎꯈꯤꯕꯁꯨ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯑꯗꯒꯤ ꯕꯨꯛꯁꯀꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇꯪꯒ ꯑꯩ ꯍꯪꯖꯕꯅꯦ ꯉꯁꯥꯏ ꯆꯍꯤ ꯀꯌꯥꯗꯅꯦꯕ ꯑꯍꯥꯟꯕ ꯍꯧꯔꯛꯄꯁꯦ ꯑꯣꯖꯥ ꯑꯩ ꯅꯥꯏꯟꯇꯤ ꯒꯨꯅꯃꯅꯤꯒꯤ ꯌꯨꯝꯁꯤꯗ ꯆꯠꯂꯒ ꯌꯦꯡꯉꯤꯅꯦꯕ ꯍꯥꯟꯅ ꯁꯤ ꯆꯍꯤ ꯍꯣꯏ ꯀꯌꯥꯗꯅꯦ ꯑꯩ 1993ꯗꯒꯤ ꯑꯩ ꯖꯨꯗꯣꯁꯦ ꯁꯥꯟꯅꯕ ꯍꯧꯖꯔꯛꯀꯦ ꯑꯩ ꯏꯁꯥꯒꯤ ꯆꯍꯤ ꯑꯩ ꯀ꯭ꯂꯥꯁ ꯑꯗꯨꯀꯥꯟꯗ ꯆꯍꯤ ꯀ꯭ꯂꯥꯁ 5, 6ꯇ ꯇꯝꯕꯗ ꯉꯥꯏꯔꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯣꯀꯦ ꯑꯅꯛꯄ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯖꯩ ꯑꯣꯀꯦ ꯌꯥꯝꯅ ꯅꯧꯅ ꯎꯝ ꯍꯥꯏꯗꯤ ꯀꯅꯥꯝꯇꯅ ꯅꯣꯏ ꯕꯕꯥꯒ ꯏꯃꯥꯒꯅ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯏꯁꯥꯅ ꯍꯣꯏ ꯁꯥꯟꯅꯕ ꯍꯣꯏ ꯎꯕꯗꯨꯗꯩꯗꯨꯗ ꯆꯠꯂꯒ ꯇꯧꯔꯨꯕꯅꯦꯕ ꯑꯗꯨꯅꯦ ꯑꯩꯅ ꯌꯥꯝꯅ ꯎꯝ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣꯒ you followed your own intuition your feeling ꯑꯗꯒꯤ ꯑꯣꯖꯥꯗ ꯆꯠꯄꯗꯨꯁꯨ ꯏꯇꯣꯝꯗꯒ ꯆꯠꯂꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯥꯟꯅꯕꯁꯤꯗ ꯁꯣꯛꯄ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯣꯛꯄꯁꯤ ꯀꯔꯝꯃꯥꯏꯅ ꯁꯣꯛꯄ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯝꯃꯛꯄꯗꯨꯅ ꯑꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯂꯥꯛꯄꯁꯤꯗ ꯑꯗꯨꯒꯨꯝꯕꯒꯤ ꯁꯣꯛꯄ ꯈꯣꯠꯄꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯖꯨꯗꯣ ꯍꯥꯏꯕ ꯃꯁꯥꯟꯅ ꯍꯥꯏꯁꯤꯗꯤ ꯀꯟꯇꯦꯛ ꯒꯦꯝꯅꯤꯅ ꯎꯝ ꯄꯋꯥꯔ ꯏꯟꯗꯨꯔꯦꯟꯁ ꯏꯁꯇ꯭ꯔꯦꯡ ꯑꯗꯒꯤ ꯃꯦꯟꯇꯦꯟ ꯂꯣꯏꯅꯃꯛ ꯌꯨꯁ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯃꯤꯅꯤꯠ 5 ꯁꯥꯟꯅꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯃꯤꯅꯤꯠ 4ꯗ ꯂꯥꯛꯈ꯭ꯔꯦ ꯐꯥꯏꯠ ꯀꯟꯇꯦꯛ ꯍꯥꯏꯁꯤ ꯄꯨꯂꯞ ꯄꯥꯔꯠꯅꯔꯒ ꯃꯥꯒꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯅꯔꯒ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯄꯋꯥꯔꯁꯨ ꯆꯪꯉꯦ ꯑꯩꯒꯤ ꯏꯟꯗꯨꯔꯦꯟꯁꯁꯨ ꯆꯪꯉꯦ ꯑꯗꯒꯤ ꯑꯩ ꯃꯦꯟꯇꯦꯟꯂꯤ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯗꯕꯁꯨ ꯌꯥꯗꯦ ꯑꯗꯨ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ ꯑꯗꯨ ꯀꯥꯟꯗꯨꯗ ꯑꯃꯒ ꯅꯝꯊꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯣꯜꯖꯔꯁꯦ ꯌꯥꯝꯅ ꯗꯤꯁꯂꯣꯀꯦꯠ ꯑꯣꯏꯕ ꯕꯣꯟ ꯑꯗꯒꯤ ꯕꯦꯛ ꯁꯣꯛꯀꯟꯕ ꯑꯗꯒꯤ ꯅꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯏꯟꯖꯨꯔꯤ ꯑꯣꯏꯒꯜꯂꯤ ꯐꯤꯂꯥꯟ ꯖꯨꯗꯣꯁꯦ ꯑꯌꯥꯝꯕꯅ ꯅꯤꯒꯨꯝꯕꯁꯦ ꯑꯌꯥꯝꯕ ꯀꯥꯞꯄꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯝ ꯇꯧꯅꯕ ꯌꯥꯎꯅꯩ ꯑꯌꯥꯝꯕꯗꯤ ꯅꯤꯁꯦ ꯌꯥꯝꯅ ꯁꯣꯛꯅꯩ ꯁꯣꯜꯖꯔ
ni aside dum amana amage dum kitang do dum kaisi ki kana gumina ACL sokre kana gumina PCL sokre ki sik adwaina dum tawraga adum khara khara dum sokpanina adegi angle leithokpa adegi akoi gi khut macha macha se grip je akoi gi dress se pai na bukona bata kupi khunaw bi macha macha tang tang je dum sokal leba ara makai di kaina de mai gi grip to pai ga gi opponent to langna bukona ko matam da kan na action lamuga force amaga loina na pai ru badina jason luba jungjal luba hena henjal luba yawi adum wana yamna sokpa yawpa sokki bai ba tung da te dum recovery oina bagi adum change aisu 99 manipur ki national games ai soldier yet ki se nandai nanda bodai phana kuina tha manga truk change adum matung da national games marak ta so postpone tawidana postpone tawgibana ai recovery phangawi ke adu kanda phana kuina treatment tawi matam durati manipur dati hauji maiba na tum taw leibanina yamna MRI amagi lairamde x-ray gi knowledge leite eyes ki knowledge leite maibana samure matung da halaga gomjalaga pati tawraga thamba hol tawraga tum thamba duna akoida hauji flexibility wali magi loina bu wale hauji ti choga ju aduki mati technology lairabanina matam dugi treatment matam dugi loina ba physiotherapy tawrapanina dum recovery timing je amna fagat pai ta matam duradi se mure hape na dum punjalaga leire exercise mo su tawde adum bagi yam nuai ta bam yam leiraki hauji puti sum mapan su CRPF da su la padagi makai di dum knowledge leira pai ta matam dura themla ba nuai ta ba adagi imungi leitabagi ima baba amta job tawbati natabani ichilinaw mapan polakpa haibasi job ama tawdana tawrappa matamda awaba mayam leigiba ayamba leitabagi problem haitare engni manipurda sanarakpa mayamse game da je ayambana inakhumbabuti yamna yawro leitabana lairabana di ayamba oiramgadara na maximum adamaina khanje ayam loina akoi dona condition sumaina nopana ayamba loi oire haitare sum ayamba sports mayamgi wari taba matamda yimda machin manau yamakpa sabagi awarakpa dress pena selaktaba khungu ama leige phangjaраktaba kwandagi track suit ama leiraga setke phangjaраktaba aduna notice track suit ama leiraga setke phangjaraktabanina notice sanaba matamda track suit ani phange adu madura phangapa hamba india manipur gi participate tawda ama pire goal lawrakanda ama phange ani do phangapda atu matik harauba nungaiba leiba phangjadra kana anmaina phangapda yam nungaiba su yawgi amai tawraga dum akoi haitare seasonarapagi nungaiba amagi makhan amasu lei haitare adumana tawraga diet nung kari chani kari charaga akoi kayam phagani haibagi knowledge amsu leirakte ai manungi win power ai da pamjarubagi adu bana yamba chingakpa ngakta haitare akoi maximum manipur machangi hojik ki hairoga nahoigi hairoga de hojik yam advantage oigre manipur da su maximum mama mapa ngai su gajian singna su macha jingi kari charaga kare line da pam haibana singba myam ama kano tawredana hojik akoi gi matam dadi adu bagi award su myam leire ni sumana nuai tabati myam leire aduga ai ge haidi aduna ngasagi ko important da akoi gi yengbi ba phunna magna dagi akoi gi high achiever group na su yengbi bana Tombina magi inspiration se da koina hairisi magi environment ambience to the supportive oidraga so magi willpower nang na pamjabadu nang na pamjaba nang na passionate oiba duna sports judo gi lam se de ingi baneba duna hen baduna dogang saigi haibiri badu family gi background adagi laitaba even dress set na babhoda saigi medal phangak pakanda oina pirak paduna ahanba oidoine yamna nungsiba akoigi manipurgi oina sports person many sports person gi wari ni haina ai thamjage aduga akoi hujikti mera baina medal porakpada mayam nam minjat porai se ma ki su background sumaina leibasi puthoraaga mayam na khangakpa ma oiri se amaromda yamna aphaba mani aduna akoigi sports person the hena nurture ai dia koina talent se lai haibasi dia koina hujik se kanamtana marai tauba yadraba pot ama oira bane ba talent lai basi the hena nurture tawragati Olympian ke am puthokpa ngamgani
ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯆꯦꯃꯒꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯅꯨꯄꯥꯗꯕꯨꯗꯤ ꯍꯣꯏ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯅꯨꯄꯤꯅꯗꯤ ꯍꯦꯟꯅ ꯈꯥꯡꯕ ꯀꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅꯁꯨ ꯈꯟꯖꯩ ꯍꯣꯏꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯄꯥꯒ ꯅꯨꯄꯤꯒꯤ ꯁꯥꯟꯅꯔꯣꯏ ꯍꯦꯟꯅ ꯂꯥꯛꯄꯁꯤ ꯇꯣꯝꯕꯤꯒꯤ ꯃꯣꯠꯇ ꯍꯦꯟꯅ ꯈꯥꯡꯕ ꯀꯟꯕ ꯑꯦꯟꯗꯨꯔꯦꯟꯁ ꯍꯦꯟꯕ ꯑꯗꯨꯅꯅꯦꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯦ ꯅꯨꯄꯥꯗꯁꯨ ꯈꯥꯡꯕꯗꯤ ꯀꯜꯂꯤ ꯍꯣꯠꯅꯗꯕꯗꯤ ꯅꯠꯇꯦ ꯐꯥꯎꯏ ꯃꯌꯥꯝ ꯑꯃ ꯃꯦꯗꯜ ꯂꯧꯈꯤꯕ ꯃꯌꯥꯝ ꯂꯩ ꯗꯤꯡꯀꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯩ ꯁꯨꯔꯦꯁ ꯑꯣꯏꯔꯣ ꯕꯣꯛꯁꯤꯡꯗꯁꯨ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯃꯦꯛꯁꯤꯃꯝ ꯅꯨꯄꯤꯅꯗꯤ ꯍꯦꯜꯂꯦꯅ ꯈꯜꯂꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯁꯤ ꯀꯨꯟꯖꯔꯥꯅꯤꯅꯤ ꯀꯨꯟꯖꯔꯥꯅꯤꯅ ꯋꯦꯠ ꯂꯤꯐꯇꯤꯡꯗ ꯂꯥꯏꯔꯤꯛꯇꯐꯥꯎ ꯌꯥꯎꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯅꯥꯃꯆꯥ ꯊꯣꯛꯂꯛꯈꯤ ꯑꯦꯅꯤ ꯋꯦꯠ ꯂꯤꯐꯇꯤꯡꯗꯁꯨ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤ ꯑꯗꯒꯤ ꯖꯨꯗꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯆꯠꯈꯤꯕ ꯕꯣꯔꯖꯦꯁꯣꯔꯤ ꯑꯗꯨꯝ ꯆꯠꯈꯤ ꯃꯥꯁꯨ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯊꯪ ꯃꯊꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯦꯛꯁꯤꯃꯝ ꯊꯤꯟꯅꯔꯀꯥꯟꯗ ꯅꯨꯄꯤꯅ ꯃꯌꯥꯝ ꯍꯦꯜꯂꯦꯕ ꯅꯨꯄꯤꯅ ꯍꯦꯜꯂꯛꯄ ꯍꯥꯏꯕꯁꯤ ꯅꯨꯄꯤꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯑꯒꯅ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯔꯝꯁꯤꯗ ꯏꯟꯗꯤꯌꯥ ꯀꯦꯝꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯅꯤ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯅꯤ ꯏꯁꯇꯦꯠ ꯏꯟꯗꯤꯌꯥꯒꯤ ꯏꯁꯇꯦꯠ ꯄꯨꯝꯅꯃꯛꯀꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯦꯝꯗ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯅꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯗꯤ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯋꯦꯕ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯂꯥꯛꯑꯒ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯩꯗꯧꯕꯒꯤ ꯏꯖꯠ ꯄꯨꯔꯛꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯉꯝꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯆꯦꯂꯦꯟꯖ ꯑꯃ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯈꯔ ꯃꯈꯩꯗꯤ ꯀꯠꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯦꯜꯐꯤꯁꯁꯨ ꯑꯣꯏꯒꯗꯕꯅꯤ ꯁꯥꯟꯅꯕꯗ ꯁꯦꯜꯐꯤꯁ ꯑꯣꯏꯗ꯭ꯔꯒꯗꯤ ꯀꯔꯤꯝ ꯀꯥꯟꯅꯗꯦꯗꯅ ꯀꯩꯒꯤꯅꯣꯗꯤ ꯃꯥꯅ ꯑꯃ ꯇꯧꯈꯤꯕꯗ ꯑꯩꯅ ꯑꯅꯤ ꯇꯧꯒꯦ ꯃꯥꯅ ꯑꯍꯨꯝ ꯇꯧꯈꯤꯕꯗ ꯃꯉꯥ ꯇꯧꯒꯦꯗ ꯆꯦꯂꯦꯟꯖ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯗꯤ ꯃꯃꯥꯡ ꯌꯧꯕ ꯉꯝꯗꯦꯗꯅ ꯃꯥꯅ ꯇꯧꯔꯒꯁꯨ ꯃꯇꯝ ꯂꯦꯟꯕ ꯍꯥꯏꯕꯗꯤ ꯊꯃꯣꯏꯗꯒꯤ ꯇꯧꯕ ꯍꯥꯏꯕ ꯑꯃꯒ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯇꯝ ꯂꯦꯜꯂꯒ ꯇꯧꯕ ꯍꯥꯏꯕꯒ ꯑꯅꯤ ꯑꯃꯗꯤ ꯈꯦꯠꯅꯩꯗꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯇꯧꯁꯟꯅꯔꯒ ꯄꯥꯕ ꯑꯃ ꯊꯃꯣꯏꯗꯒꯤ ꯌꯥꯎꯅ ꯄꯥꯕ ꯂꯥꯏꯔꯤꯛꯇꯨꯗꯤ ꯑꯗꯨꯝ ꯐꯥꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕꯗꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯃꯣꯏ ꯆꯪꯅ ꯍꯣꯠꯅꯈꯤꯕ ꯇꯦꯛꯅꯤꯛ ꯑꯣꯏꯔꯣ ꯑꯦꯅꯤ ꯊ꯭ꯔꯣ ꯑꯣꯏꯔꯣ ꯃꯥꯏ ꯃꯥꯏꯒꯤꯗꯨꯗ ꯍꯦꯛ ꯇꯝꯈꯤꯕ ꯄꯣꯠꯇꯨꯃꯗꯤ ꯀꯥꯎꯗꯕ ꯁꯨꯝꯕ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯥꯛꯑꯦ ꯑꯗꯨꯅ ꯅꯨꯄꯥꯒꯤꯅ ꯂꯥꯛꯑꯅꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯋꯦꯞ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯝ ꯕꯦꯠ ꯍꯦꯛꯇ ꯍꯟꯈꯤ ꯅꯨꯄꯤꯒꯤꯗꯤ ꯑꯃꯨꯛ ꯐꯦꯃꯤꯂꯤ ꯋꯦꯞ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯃꯁꯤ ꯁꯔꯤꯇꯥꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯦꯔꯤꯕꯨ ꯑꯣꯏꯔꯣ ꯐꯦꯃꯤꯂꯤ ꯋꯦꯗ ꯃꯣꯏ ꯂꯥꯛꯄꯉꯩꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯆꯠꯇꯕꯗꯤ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯇꯧꯕꯁꯦ ꯅꯨꯄꯤꯅꯗꯤ ꯈꯔ ꯈꯥꯡꯕ ꯀꯜꯂꯦꯅ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯗꯨ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯒꯤ ꯑꯃꯗꯤ ꯂꯩꯊꯥꯏꯅꯗꯒꯤ ꯂꯥꯜꯗꯒꯤ ꯍꯧꯔꯛꯑꯕꯅꯤꯅ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯑꯃꯗꯤ ꯊꯃꯣꯏ ꯑꯃꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗꯁꯨ ꯌꯥꯎꯍꯧꯕꯖꯥꯠꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯨ ꯁꯨꯝ ꯌꯥꯎꯔꯤꯅ ꯈꯟꯖꯔꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯗꯤ ꯌꯥꯝꯅ ꯀꯣꯝꯄꯤꯇꯤꯇꯤꯞ ꯑꯣꯏꯕ ꯅꯦꯆꯔ ꯑꯗꯨꯒ ꯐꯦꯌꯔ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯉꯁꯥꯏ ꯑꯩꯅ ꯈꯤꯇꯪ ꯑꯃꯨꯛ ꯐꯣꯀꯁ ꯇꯧꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯏꯚꯟ ꯁꯣꯛꯄ ꯈꯣꯠꯄꯗ ꯃꯥꯏꯕ ꯒꯨꯝꯕꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯦꯛꯅꯣꯂꯣꯖꯤ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯉꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯑꯦꯋꯦꯔꯅꯦꯁꯁꯤ outside of ꯃꯅꯤꯄꯨꯔꯗ ꯆꯠꯂꯛꯄꯗꯒꯤ ꯍꯦꯟꯒꯠꯂꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯆꯠꯂꯛꯄꯗꯒꯤ ꯍꯦꯟꯒꯠꯂꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯑꯗꯨꯒꯤ ꯈꯤꯇꯪ ꯀꯝꯄꯦꯔꯤꯇꯤꯞ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯝꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯅ ꯍꯥꯞꯄꯗꯨꯁꯨ ꯌꯥꯝ ꯍꯩꯇꯕꯗꯤ ꯅꯠꯇꯦ ꯍꯩꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯞꯈꯤꯕꯁꯦ ꯑꯦꯝ ꯑꯥꯔ ꯑꯥꯏ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯔꯦ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯆꯥꯅ ꯇꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯏꯁꯤ ꯖꯣꯏꯟꯗ ꯁꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯤꯒꯥꯃꯦꯟꯗ ꯃꯔꯤ ꯃꯇꯥꯡꯗ ꯁꯣꯏꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃ ꯌꯦꯡꯅꯕ ꯈꯨꯠꯂꯥꯏ ꯑꯃꯒ ꯂꯩꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤꯁꯨ ꯐꯕꯝꯗꯤ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝꯗꯣ ꯃꯥꯏꯕꯒꯤ ꯃꯐꯝꯗ ꯄ꯭ꯔꯣꯚꯥꯏꯠ ꯑꯣꯏꯗꯕꯒꯤ ꯑꯩꯈꯣꯏꯗ ꯈꯪꯗꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯔꯤ ꯑꯦꯛꯁꯔꯁꯥꯏజ్ ꯄꯤꯕ ꯌꯥꯏ ꯀꯔꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃꯒ ꯈꯪꯉꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯩꯗꯣꯏꯅꯦ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯦꯟꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯀꯦꯝꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯀꯦꯝꯗꯗꯤ ꯑꯦꯅꯤ ꯁꯤꯒꯨꯝꯕ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯁꯤꯒꯨꯝꯕ ꯇ꯭ꯔꯤꯠꯃꯦꯟ ꯂꯧꯅꯕꯒꯁꯦ ꯂꯣꯏꯅꯃꯛ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯟꯖꯨꯔꯤ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯗꯥꯏꯗ ꯁꯣꯏꯅꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯥꯒꯤꯁꯦ ꯐꯤꯖꯤꯑꯣ ꯂꯩꯔꯤꯕ ꯃꯤꯗꯨꯅ ꯗꯣꯛꯇꯔꯗꯨꯅ ꯐꯤꯖꯤꯑꯣꯗꯨꯅ ꯌꯦꯡꯉꯅꯤ ꯁꯔꯨꯗ ꯁꯣꯏꯕ꯭ꯔꯥ ꯃꯔꯤꯗ ꯁꯣꯏꯕ꯭ꯔꯥ ꯃꯁꯟꯗ ꯁꯣꯏꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯔꯤꯁꯥꯔꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯕ ꯌꯥꯏ ꯀꯔꯝꯕ ꯑꯦꯛꯁꯔꯁꯥꯏज ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯇꯧꯔꯒ ꯃꯣꯏꯗ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯍꯜꯂꯕ ꯃꯇꯨꯡꯗ ꯄꯣꯠꯇꯣ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯤꯗꯅ ꯑꯗꯨ ꯄꯨꯔꯥ ꯇꯤꯌꯥꯔ ꯑꯣꯏꯈꯤꯕ ꯄꯣꯠ ꯑꯣꯏꯔꯒꯅ ꯁꯤꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯗꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ 4 months 5 months 6 monthsꯒꯤ ꯃꯇꯨꯡꯗ ꯔꯤꯀꯕꯔꯤ ꯑꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯁꯖꯦꯁꯟ ꯑꯃꯗꯤ ꯄꯤꯌꯦꯕ ꯑꯗꯨꯒꯤ ꯁꯖꯦꯁꯟꯗꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯕꯁꯤꯡꯗ ꯍꯥꯞꯄꯤꯔꯦ ꯇꯠꯂꯤꯕꯁꯦ ꯖꯣꯏꯟꯗꯔ ꯅꯠꯇ꯭ꯔꯒ ꯂꯤꯒꯥꯃꯦꯟ ꯅꯠꯇ꯭ꯔꯒ ꯃꯅꯨꯡꯗ ꯏ ꯑꯁꯤꯕ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯗ ꯈꯪꯕ ꯉꯝꯗꯕꯗꯣ ꯑꯗꯨ ꯈꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯖꯗꯕꯅꯤ ꯃꯣꯏꯗ ꯍꯩꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯩꯕ ꯃꯇꯝꯗ ꯑꯗꯨꯒ ꯍꯩꯅ ꯃꯥꯒꯤ ꯄꯤꯊꯣꯛꯆꯔꯛꯄ ꯏꯁꯣꯔꯅ ꯄꯤꯔꯛꯄ
ꯑꯍꯩꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯀꯥ ꯍꯥꯏꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯆꯤꯜꯂꯒꯗꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯐꯥꯎꯅꯤꯡꯉꯥꯏ ꯃꯁꯛ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯨ ꯍꯩꯇꯕꯗꯤ ꯅꯠꯇꯦ ꯁꯣꯝ ꯅꯥꯀꯟꯒꯤꯅ ꯁꯥꯏꯟꯁ ꯔꯣꯝꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏꯔꯣꯝꯒꯤꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤꯗꯨꯅ ꯁꯛꯁꯦꯁ ꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯑꯣꯏꯗꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯁꯛꯁꯦꯁ ꯑꯣꯏ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯁꯛꯁꯦꯁ ꯑꯣꯏ ꯈꯦꯠꯅꯕꯒꯤ ꯑꯔꯨꯝ ꯑꯌꯥꯡ ꯑꯅꯤꯗꯨꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗꯨꯃꯒꯤ ꯑꯗꯒꯤ ꯁꯤꯗꯗꯤ ꯁꯣꯛ ꯃꯇꯨꯡꯗ ꯑꯣꯄꯔꯦꯁꯟꯁꯨ ꯇꯧꯔ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯁꯤꯒꯤ ꯑꯦꯛꯁꯔꯁꯥꯏज ꯇꯧꯒꯗꯕꯅꯦꯅ ꯑꯃ ꯇꯧꯏ ꯑꯩꯈꯣꯏ ꯑꯥꯗꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯒꯤ ꯀꯔꯝꯕ ꯑꯦꯛꯁꯔꯁꯥꯏज ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯃꯒꯤ ꯈꯪꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯝ ꯁꯣꯛꯄꯗ ꯐꯗꯤꯕꯣ ꯑꯗꯨꯝ ꯀꯚꯔ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯕ ꯃꯇꯝꯗ ꯈꯨꯠꯇꯨꯒꯤ ꯈꯔ ꯑꯗꯨꯒꯨꯝꯕꯗ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯌꯦꯕ ꯑꯗꯨꯒꯤꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯆꯨꯝꯃꯤ ꯍꯥꯏꯗꯤ ꯏꯚꯟ ꯑꯩꯈꯣꯏꯅ ꯑꯩꯅ ꯁꯥꯟꯅꯕꯒꯤ exactly ꯑꯗꯨꯒꯨꯝꯕ experience ꯂꯩꯇ꯭ꯔꯒꯁꯨ ꯏꯁꯥꯗ ꯑꯩꯅ surgery ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯦꯛ surgeryꯁꯤ ꯂꯣꯏꯕ ꯀꯥꯟꯗ ꯈꯣꯡ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯕꯣꯗꯤꯁꯦ ꯆꯠꯂꯗꯤ ꯅꯪ ꯍꯤꯜ ꯇꯧꯕ ꯐꯥꯁꯠ ꯑꯣꯏꯒꯅꯤꯅ ꯅꯝꯗꯅ ꯆꯠꯍꯟꯕ ꯑꯦꯄ꯭ꯔꯣꯆ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯗꯤꯐ꯭ꯔꯦꯟಟ್ ꯑꯣꯏꯕꯁꯦ ꯑꯗꯨꯝ ꯎꯏ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇꯣꯝꯕꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯩꯇꯕꯒꯤ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯐꯪꯉꯛꯀꯥꯟꯗ ꯑꯍꯥꯟꯕ ꯐꯤ ꯁꯦꯠꯈꯤꯕ ꯑꯗꯒꯤ ꯄꯩꯁꯥ ꯈꯔ ꯐꯪꯉꯛꯈꯤꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯂꯤꯕꯤꯈꯤ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄ꯭ꯔꯥꯏꯖ ꯃꯦꯗꯜ ꯐꯪꯉꯛꯄꯁꯤꯗ ꯄꯩꯁꯥ ꯑꯣꯏꯅ ꯐꯪꯉꯛꯄꯁꯦ ꯃꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒ ꯃꯗꯨꯗ ꯍꯔꯥꯎꯈꯤꯕ ꯑꯗꯨꯗ ꯐꯤꯂꯤꯡ ꯂꯩꯈꯤꯕ ꯑꯗꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔ ꯅꯣꯔꯠ ꯏꯁꯀꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯇ꯭ꯔꯦꯛ ꯁꯨꯠ ꯐꯪꯉꯛꯄ ꯈꯣꯠꯄ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤꯗꯤ ꯂꯤꯖꯔꯦ ꯑꯗꯨꯒ ꯀꯦꯁ ꯄ꯭ꯔꯥꯏꯖ ꯅꯍꯥꯟꯋꯥꯏꯗꯤ ꯁꯥꯏꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯁꯨꯝ ꯅꯦꯁꯅꯦꯜ ꯆꯠꯂꯨꯕ ꯃꯇꯝꯗ ꯌꯥꯝꯗ꯭ꯔꯕ ꯄꯩꯁꯥ ꯈꯔ ꯑꯗꯨꯝ ꯄꯤꯔꯝꯃꯤ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯇꯧꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯂꯥꯛꯇ ꯐꯪꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯪꯉꯛꯄ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯂꯩꯇꯕꯁꯨ ꯃꯦꯟꯅꯔꯦ ꯏꯁꯥꯒꯤ ꯑꯦꯅꯤ ꯁꯨꯁꯄꯨ ꯂꯩꯅꯤꯡꯉꯣ ꯗ꯭ꯔꯦꯁ ꯑꯃ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯆꯔꯕꯅꯤꯅ ꯏꯁꯥꯗꯒꯤ ꯂꯩꯖꯕꯅꯤꯅ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯑꯃꯁꯨ ꯄꯣꯛꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪ ꯅꯦꯁꯅꯦꯜ ꯒꯦꯝ ꯄꯟꯖꯥꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇꯁꯨ ꯑꯗꯨꯝ 2001ꯗꯁꯨ ꯑꯗꯨꯝ ꯒꯣꯜ ꯂꯧꯖꯈꯤ ꯑꯗꯨꯗꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯂꯥꯛ ꯑꯃ ꯑꯗꯨꯝ ꯄꯤꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯇꯝꯗ ꯐꯪꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯄꯣꯛꯈꯤ ꯏꯁꯥꯅ ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟ ꯍꯨꯃꯥꯡ ꯃꯃꯜ ꯐꯪꯉꯦ ꯍꯥꯏꯕ ꯑꯃꯁꯨ ꯈꯟꯖꯔꯦ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯜꯁꯤꯅ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯏꯃꯥ ꯏꯄꯥꯗꯒꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯅꯦꯁꯅꯦꯜ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯂꯩꯇꯕꯅꯤꯅ ꯄꯩꯁꯥ ꯈꯥꯏꯅꯕ ꯃꯇꯝꯗ ꯂꯨꯄꯥ 2,200 ꯈꯥꯏꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯌꯥꯝꯃꯦ ꯌꯥꯝꯕ ꯃꯇꯝꯗ ꯂꯩꯇꯕꯅꯤꯅ ꯏꯃꯥꯒꯤ ꯁꯅꯥ ꯑꯣꯏꯔꯣ ꯈꯨꯗꯣꯞ ꯑꯣꯏꯔꯣ ꯑꯗꯨꯝ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯄꯩꯁா ꯂꯩꯇ꯭ꯔꯒꯗꯤ ꯁꯅꯥ ꯊꯝꯕꯅ ꯕꯟꯗꯣꯞ ꯊꯝꯅꯔꯒ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯗꯨꯅ ꯊꯝꯃꯒ ꯑꯗꯨꯝ ꯈꯥꯏꯅꯔꯒ ꯆꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯈꯤꯇꯪꯗꯤ ꯃꯇꯦꯡ ꯍꯟꯕ ꯉꯝꯃꯤꯀꯣꯅ ꯋꯥꯈꯜ ꯊꯃꯣꯏꯗ ꯈꯤꯇꯪ ꯐꯥꯎꯖꯕ ꯑꯗꯨꯒꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯨꯕꯒꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯦꯁ ꯑꯦꯋꯥꯔꯗꯁꯦ ꯐꯪꯗꯅ ꯏꯃꯥꯒꯤꯗꯒꯤ ꯏꯄꯥꯗꯒꯤ ꯂꯧꯖꯈꯤꯕ ꯃꯌꯥꯝꯁꯦ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯁꯨ ꯏꯅꯤꯡꯇꯧꯅꯁꯨ ꯗ꯭ꯔꯦꯁ ꯑꯃ ꯂꯩꯔꯒ ꯈꯣꯡꯎꯞ ꯑꯃ ꯂꯩꯔꯒ ꯑꯗꯒꯤ ꯖꯨꯗꯣ ꯗ꯭ꯔꯦꯁ ꯑꯃ ꯂꯩꯔꯒ ꯁꯦꯠꯄ ꯉꯝꯖꯔꯦꯅ ꯈꯜꯂꯤ ꯑꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯃꯣꯃꯦꯟꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯄꯔꯁꯟ ꯑꯃ ꯔꯤꯀꯛꯅꯦꯁꯟ ꯇꯧꯕꯗ ꯀꯦꯁ ꯑꯦꯋꯥꯔꯗ ꯑꯣꯏꯅ ꯄꯤꯕꯁꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯄꯣꯔ ꯑꯣꯏꯕ ꯀꯥꯟꯗ ꯌꯥꯝꯅ ꯃꯁꯤꯅ ꯃꯇꯦꯡ ꯑꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯁꯅꯥ ꯕꯟꯙꯥꯟ ꯊꯝꯕ ꯏꯃꯥꯒꯤ ꯁꯅꯥ ꯀꯥꯏꯊꯣꯛꯄ ꯍꯥꯏꯕ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯅ ꯍꯟꯅ ꯇꯥꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯏꯃꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯑꯝꯇ ꯊꯥꯕꯤꯔꯛꯎ ꯑꯝꯇ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯣ ꯏꯃꯥꯁꯤꯡꯁꯤꯅ ꯃꯥꯒꯤ ꯁꯅꯥꯗꯨ ꯕꯟꯙꯥꯟ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯀꯥꯏꯊꯣꯛꯄꯁꯤ ꯃꯣꯏꯗ ꯅꯤꯡꯍꯟꯅꯗꯅ ꯏꯆꯥꯒꯤ ꯑꯣꯏꯔꯗꯤ ꯇꯧꯒꯦꯅ ꯇꯧꯔꯛꯏꯅꯦꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯤꯡꯁꯦ ꯉꯁꯥꯏꯗꯤ ꯄꯟꯕꯤꯈ꯭ꯔꯦ ꯑꯃꯨꯛꯇꯪ ꯑꯝꯇ ꯄꯟꯕꯤꯌꯨ ꯃꯌꯥꯝꯅ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯊꯥꯕꯤꯔꯛꯏ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯄꯜꯂꯛꯄꯗ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯊꯥꯕꯤꯔꯛꯎ ꯑꯃꯨꯛꯇ ꯃꯌꯥꯝꯅ 이마기 머밍디 레발로피 거의 머망 다 레기드래 오케이 이마세 레기드래 이마 레기드라가수 이마나 ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯝꯅ ꯄ꯭ꯔꯥꯎꯗ ꯑꯣꯏ ꯂꯥꯁ ꯌꯔꯗ ꯂꯩꯈꯤꯗꯕꯅꯤꯅ ꯅꯪꯒꯤ ꯑꯦꯆꯤꯚꯃꯦꯟ ꯃꯌꯥꯝꯁꯦ ꯎꯔꯀꯥꯟꯗ ꯂꯩꯈꯤꯗꯕꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯥ ꯀꯔꯤ ꯍꯥꯏꯕꯤꯔꯝꯃꯤ ꯃꯐꯝ ꯆꯠꯂꯤꯔꯀꯥꯟꯗ ꯃꯥꯅ ꯄ꯭ꯔꯥꯎꯗ ꯑꯣꯏꯕꯒꯤ ꯃꯣꯃꯦꯟꯠ ꯍꯥꯏꯇꯥꯔꯦ
ꯑꯗꯨꯝ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯈꯨꯗꯤꯡꯃꯛ ꯃꯆꯥꯅ ꯃꯦꯗꯜ ꯂꯧꯔꯛꯄ ꯃꯆꯥꯅ ꯇꯨꯔ ꯆꯠꯄ ꯁꯨꯝꯕ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯃꯣꯏꯗꯒ ꯃꯣꯏꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯑꯦꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯁꯤꯗ ꯄꯣꯔꯛꯑꯒ ꯏꯃꯥꯅ ꯄꯣꯛꯂꯛꯄꯗꯒꯤ ꯗꯤꯜꯂꯤ ꯀꯣꯏꯗ꯭ꯔꯤ ꯀꯣꯏꯍꯟꯈꯤ ꯏꯃꯥ ꯇ꯭ꯔꯦꯟ ꯇꯣꯡꯗꯦ ꯇꯣꯡꯍꯟꯈꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯦ ꯂꯣꯏ ꯇꯣꯡꯍꯟꯈꯤ ꯂꯣꯏ ꯀꯣꯏꯍꯟꯈꯤ ꯃꯐꯝ ꯑꯌꯥꯝꯕꯗꯤ ꯃꯥꯅ ꯄꯥꯝꯕ ꯕꯤꯅꯥꯕꯣꯟ ꯑꯣꯏꯔꯣ ꯍꯔꯤꯗ꯭ꯋꯥꯔ ꯑꯣꯏꯔꯣ ꯔꯤꯁꯤꯀꯦꯁ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛꯇꯤ ꯀꯣꯏꯍꯟꯈꯤ ꯑꯩꯅ ꯏꯃꯥ ꯕꯕꯥ ꯂꯣꯏ ꯑꯗꯨꯝ ꯄꯣꯔꯛꯑꯦ ꯁꯤ ꯑꯩꯅ ꯄꯨꯈꯠꯆꯔꯛꯏꯕ ꯄꯤꯛꯆꯔꯁꯤ ꯕꯕꯥꯒ ꯏꯃꯥꯒ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯛꯂꯛꯐꯝꯒꯤ ꯌꯨꯝꯅꯤ ꯃꯇꯝꯗꯨꯒꯤ ꯌꯨꯝꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯗꯕꯨꯗꯤ ꯂꯩꯇ꯭ꯔꯦ ꯊꯥꯏꯅꯒꯤ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯦ ꯁꯤ ꯌꯨꯝꯁꯦ ꯑꯩ ꯑꯝꯇꯪ ꯖꯨꯝ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯑꯝꯇ ꯇꯧꯕꯤꯔꯛꯎ ꯁꯨꯃꯥꯏꯅ ꯄꯣꯛꯄꯤꯕ ꯕꯕꯥ ꯏꯃꯥꯅ ꯅꯔꯆꯔ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯣ ꯏꯃꯥꯅꯗꯤ ꯁꯣꯛꯀꯅꯤ ꯀꯥꯏꯅ ꯄꯥꯈꯠꯆꯕ ꯑꯗꯩ ꯕꯕꯥꯅꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧ ꯇꯧꯍꯜꯂꯛꯇꯅ ꯑꯩꯗꯤ ꯇꯣꯝꯕꯤꯅ ꯄꯥꯝꯕ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯀꯩꯝꯇ ꯊꯤꯡꯗꯅ ꯆꯪꯍꯟꯈꯤꯕꯗꯣ ꯑꯗꯨꯅꯦꯕ ꯊꯥꯏꯅꯒꯤ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯄꯣꯛꯂꯛꯐꯝꯒꯤ ꯌꯨꯝꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯂꯥꯡꯅꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯥꯝ ꯉꯁꯤꯒꯤ ꯅꯨꯡꯁꯤ ꯌꯥꯝ ꯃꯐꯝꯁꯤꯗ ꯅꯨꯡꯁꯤ ꯑꯗꯨ ꯅꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯟꯗ ꯍꯣꯏ ꯑꯣꯏꯗꯣꯏꯅꯤ ꯍꯣꯏ ꯃꯥꯡꯒꯣꯟꯒꯤ ꯐꯂꯥꯡꯅꯤ ꯅꯍꯥꯟꯋꯥꯏꯗꯤ ꯂꯩꯕꯥꯛꯅ ꯁꯥꯔꯝꯃꯤꯅꯦ ꯂꯩꯕꯥꯛꯅ ꯁꯥꯔꯒ ꯂꯩꯕꯥꯛꯅ ꯑꯗꯨꯝ ꯇꯥꯔꯝꯕ ꯑꯗꯨꯝ ꯊꯥꯏꯅꯒꯤ ꯌꯨꯝꯖꯥꯎ ꯏꯅ ꯀꯨꯞꯄ ꯌꯨꯝꯖꯥꯎꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨ ꯁꯤꯒꯤ ꯃꯔꯛꯊꯠꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯅ ꯍꯥꯏꯒꯤ ꯑꯩꯅ ꯍꯦꯛ ꯂꯨꯍꯣꯡꯉꯛꯄꯗꯒꯤ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯅꯤ ꯑꯩꯒꯤ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯁꯤꯒꯗ꯭ꯔꯥꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯥꯅ ꯀꯜꯂꯤꯉꯩꯗꯤ ꯌꯨꯝꯗꯤ ꯁꯥꯒꯦꯀꯣꯅ ꯌꯨꯝ ꯁꯪꯒꯣꯏ ꯃꯥꯒꯤ ꯄꯦꯟꯅꯕꯗꯤ ꯂꯣꯏꯅꯗꯤ ꯁꯥꯈꯤ ꯌꯨꯝ ꯑꯅꯧꯕꯗ ꯁꯥꯔꯀꯥꯟꯗ ꯏꯃꯥꯁꯦ ꯂꯩꯈꯤꯕꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃ ꯁꯣꯏꯗꯅ ꯄꯣꯛꯑꯝꯒꯅꯤ ꯌꯥꯝꯅ ꯍꯣꯏ ꯅꯨꯡꯁꯤꯕ ꯍꯣꯏ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯔꯅ ꯍꯧꯔꯛꯑꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯐ ꯂꯤꯚꯤꯡ ꯁ꯭ꯄꯦꯁꯁꯦ ꯍꯦꯟꯒꯠꯍꯟꯕ ꯃꯆꯥꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯑꯕ ꯀꯥꯟꯗ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯉꯁꯤ ꯇꯣꯝꯕꯤꯅ ꯂꯤꯕꯤꯔꯤꯕꯁꯤ ꯑꯗꯒꯤ ꯃꯊꯪ ꯇꯥꯅ ꯉꯁꯥꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯠꯄꯗ ꯑꯍꯥꯟꯕ ꯆꯠꯄꯁꯦ ꯍꯣꯡꯀꯣꯡꯗꯅꯤ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯍꯣꯏ ꯑꯍꯥꯟꯕ ꯑꯗꯨꯒ ꯄꯣꯛꯂꯛꯄ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯆꯠꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯍꯥꯎ ꯍꯥꯏꯕꯗꯤ ꯍꯣꯏ ꯊꯦꯡꯅꯔꯨꯕꯗ ꯑꯗꯨꯒꯤ ꯈꯤꯇꯪ ꯑꯋꯥꯕ ꯋꯥꯔꯤ ꯂꯤꯕꯤꯌꯣ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯣꯏ ꯑꯩꯁꯨ ꯑꯍꯥꯟꯕ 2000ꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯍꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯤ ATM ꯐꯣꯟ ꯁꯤ ꯍꯥꯏꯁꯦ ꯌꯥꯝ ꯆꯠꯅꯔꯝꯗꯦ ꯂꯦꯟꯂꯥꯏꯟꯗ ꯑꯌꯥꯝꯕ ꯌꯨꯁ ꯇꯧꯔꯝꯃꯤ ꯌꯨꯝꯗ ꯑꯩꯅ ꯑꯍꯥꯟꯕ ꯍꯣꯡꯀꯣꯡ ꯆꯠꯄ ꯃꯇꯝꯗ ꯑꯦꯔꯥꯎꯟ 3,000ꯒꯤ ꯆꯥꯡꯗꯤ ꯈꯥꯏ ꯀꯩꯒꯨꯝꯕ ꯄꯩꯁꯥ ꯑꯃ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯈꯥꯏꯗꯕ ꯌꯥꯗꯗꯅ 3,000ꯒꯤ ꯆꯥꯡ ꯑꯃ ꯈꯥꯏꯒꯦꯕꯀꯣ ꯈꯥꯏꯔꯒ ꯆꯠꯀꯗꯕꯅꯤꯅ ꯃꯇꯝꯗꯨꯗ ꯑꯩ ꯂꯨꯄꯥ 3,000ꯗꯣ ꯑꯩꯁꯤ ꯃꯄꯥꯟꯗ ꯂꯩꯔꯛꯄ ꯍꯥꯏꯕꯁꯦ ꯈꯨꯗꯛ ꯅꯨꯃꯤꯠ 5 ꯇꯔꯨꯛꯅꯤꯗ ꯊꯥꯔꯛꯄꯗ ꯌꯧꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯂꯩꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯃꯇꯝꯗꯨ ꯆꯠꯄ ꯃꯇꯝ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯠꯄ ꯃꯇꯝ ꯄꯣꯀꯦꯠ ꯃꯅꯤ ꯑꯃꯇ ꯄꯨꯔꯒꯁꯨ ꯆꯠꯈꯤꯗꯦ ꯑꯍꯥꯟꯕ ꯆꯠꯄꯗ ꯑꯗꯨꯕꯨ ꯈꯥꯏꯗꯕꯗꯤ ꯌꯥꯗꯕꯗꯤ 3,000ꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯂꯩꯇꯕꯅꯤꯅ ꯑꯩꯒꯤ ꯍꯦꯛ ꯊꯪꯅꯕ ꯏꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯕꯨꯡ ꯂꯣꯀꯦꯁꯣꯔ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯒꯨꯔꯒꯥꯎꯗ ꯂꯩ ꯗꯥ ꯔꯣꯕꯤꯟꯂꯅ ꯃꯣꯏꯔꯥꯡꯗꯒꯤꯅꯤ ꯅꯝꯕꯣꯟꯗꯒꯤꯅꯤ ꯃꯥꯁꯦ ꯍꯥꯟꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯀꯧꯔꯒ ꯑꯩꯅ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯂꯧꯔꯒ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯍꯤꯟꯗꯤꯕꯨꯁꯨ ꯐꯖꯅ ꯍꯩꯇ꯭ꯔꯤ ꯗꯤꯜꯂꯤꯒꯤ ꯑꯦꯅꯤ ꯖꯒꯥꯁꯨ ꯐꯖꯅ ꯈꯪꯗꯕ ꯃꯇꯝꯅꯤꯅ ꯃꯥꯒ ꯑꯩꯒ ꯄꯩꯁꯥꯁꯦ ꯀꯔꯥꯏꯋꯥꯏꯗꯒꯤ ꯂꯧꯅꯒꯅꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯈꯪꯗꯕꯅꯤꯅ ꯃꯅꯤꯄꯨꯔ ꯕꯥꯕꯟꯒꯤ ꯑꯦꯔꯤꯌꯥ ꯄꯤ ꯑꯩꯅ ꯖꯔꯣꯗꯥꯗꯒꯤ ꯃꯅꯤꯄꯨꯔ ꯕꯥꯕꯟ ꯁ꯭ꯋꯥꯏ ꯖꯔꯣꯗꯥꯗ ꯃꯩꯇꯩ ꯃꯌꯥꯝ ꯂꯩ CRPꯗ ꯂꯩꯔꯝꯕꯅꯤꯅ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔ ꯆꯠꯄ ꯑꯗꯨꯒ ꯑꯩꯅ ꯅꯦꯍꯔꯨ ꯁ꯭ꯇꯦꯗꯤꯌꯝꯗ ꯂꯩꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯇꯝꯗꯨꯗꯗꯤ ꯖꯣꯕ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯅꯤꯅ ꯑꯃꯗ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯃꯦ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯂꯨꯄꯥ 3,000ꯁꯦ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯗꯗꯥꯗꯨꯅ ꯃꯥꯁꯨ ꯃꯐꯝꯗꯣ ꯈꯪꯗꯕꯅꯤna ꯑꯩꯁꯨ ꯈꯪꯗꯕꯅꯤꯅ ꯑꯈꯪꯕ ꯖꯒꯥ ꯑꯃ ꯃꯅꯤꯄꯨꯔ ꯕꯥꯕꯟꯒꯤ ꯑꯦꯔꯤꯌꯥꯁꯦ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯂꯧꯅꯩ ꯀꯔꯣꯝꯗ ꯅꯛꯏꯅꯣ ꯀꯔꯣꯝꯗꯒꯤ ꯄꯛꯏꯅꯣꯅ ꯈꯪꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯕꯨꯛ ꯂꯧꯅꯈꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕꯅꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯍꯥꯞꯄꯒ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯃꯄꯥꯟꯗꯐꯥꯎꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯃꯇꯝꯗꯨꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯊꯦꯡꯅꯈꯤ ꯍꯥꯏꯗꯣ ꯑꯗꯨꯐꯥꯎ ꯊꯦꯡꯅꯔꯛꯏ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯤ ꯈꯨꯗꯤꯡꯃꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯥꯏꯕ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯋꯥꯔꯗ 5ꯁꯦ ꯊꯥꯅ ꯐꯨꯔꯤꯠꯁꯦ ꯂꯤꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅꯔꯤꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯐꯪꯕ ꯃꯇꯝꯗ ꯑꯩ CRPFꯗ ꯖꯣꯏꯟ ꯇꯧꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯄꯐꯥꯎꯗ ꯑꯩ ꯖꯣꯏꯟ ꯇꯧꯗꯦ ꯀꯩꯅꯣꯗꯤ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯖꯣꯕꯁꯦ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩ ꯏꯟꯇꯔꯅꯦꯁꯅꯦꯜꯁꯦ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ ꯑꯩꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯁꯦ ꯆꯠꯂꯨꯔ ꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯖꯣꯕ ꯇꯧꯅꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯃꯦꯗꯜꯕꯨ ꯂꯧꯔꯛꯑꯒꯗꯤ ꯊꯕꯛ ꯑꯁꯤꯗꯤ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯗꯨꯝ ꯏꯁꯥꯗ ꯈꯜꯂꯒ ꯑꯩ ꯊꯥ 3 ꯀꯦꯝꯗ ꯂꯩꯔꯦ ꯃꯇꯨꯡꯗ ꯑꯩ
international chatluरे हल्ले हाय मतुंगदा join तौ आई हाना join तौते आई international हा चला सानानी अदु साना मतुंगदा तौनेना अमाय तौरगा आई junior nation Hong Kong हाइबा टूर चली आम बचप मतमदा international आम फ्लाइट तोंगबनी Hong Kong हाइबा सिटी है यामना फजब मफमनी एयरपोर्ट अदुके मतिक फजब नानबा मफमनी लाइकी अहानबगा चटखरे अंगप नुवाइबा अदुके मतिक हाइनिंगाय लेते हाइतारे ना एयरपोर्ट तगे नान नाले टॉयलेट फंगे नाले फ्लाइट मनु फंगे नाले अदे होटल फंगे नाले पूरा पुंसी लाइफ की अनौब हाइबा म लोय थेंगनारुबनिना नुवाइबसु पोए कंपीटिशन की अदुगा मेडल सु लौरगा नुवाइरगा दुम हलक्की अदुगि मतुंगदai CRP दसु जॉइन तौइ लोनो पुंसी yamna nungai haidi akoina sanaroi ama oina sanabadudha natana ngasagi additionally akoina mapam yengba haise ke sunate akoina experience to mi atai sina kamain tauri magi infrastructure na kamaina lei akoina lei sina kamaina lei haibagi adugi ahongba adagi experience to hena urakanda akoina akoigi chawkhat wakhan sida hena chawthorakpa haiba tare akoina world se yam pikna urambadagi oh mayam sina smaina leinai ne akoina kamaina leiri hain haibagi wakhan khalan ba haiba tare ko na yamna nungai adagi CRPF ta changba se masin su sports ta changba dagi opportunity si lakpra aduga masigi maramda akoigi yingbiriba na horiba angang singna su masiyam kanagani haina khali masigi maramda kitang tapi CRP sida changbaji CRP dagi changbadagi di hoi aiju performance pidi myam lakchari CRP sida changba matam changbada 2000 da hana budi moi sports quota gi damta bharti tawe nona height weight amta yengde akoi kasu akoi foot manga ga inchi ama ani katani wangi ba adu CRP da bakta general quota da di myam kawe du sports gi damta di height ki kesum leke mai mai gi sanare be category to best of that achievement pharaga lore ana amai taro lowbuni amai taro changakpani CRP da changakpadagi ngasi aigi ngasai aina hawrakpa matamda aina imung manungdagi warakpa financial gi problem adagi aina sidai la India kem da la matungda journey gi problem adagi kem tawrani back lairani yumda chattaba yadaba sumba myam lay ko matamda CRP da la akandadi adugi myam da loina kokre aigi CRP पटेला चलो पंजाब चलो चंडीगढ़ चलो दिल्ली दगी दि लोइना माइकई मरी हाइबसि लोइना हाइबा याबनि लोइना चलो रे ngasi चलो रे होरेन हलकनी ngasi hayeng haina लो यौरगा CRP दा लाकपदगी दि जर्नी की प्रॉब्लम हाइबदि लाइबिदरे लानी यौरनी CRP न सु जर्नी की प्रॉब्लम हाइबसि मोइना सु तुम पिबिरे मोइना तुम ट्राइबलिंग की पैसा से मोइना तुम तौरे थागी तुम छोइदन पे पिरपलिना अदुकी मति CRP दि थागतबदि यादे CRP न ngasi जॉब सिम फंगबदगी आइगी फाइनेंसिंग की प्रॉब्लम को पिरे आइगी फंगागी इंचिमेंट मथंग मथंग एचिमेंट जाई ngasi Arjuna Awardee Olympian International any medal lawri ba myam je CRP ki mapandagi ni aina CRP da 2000 da sangakpadagi aigi TIS me mana manipuri ni adu magi makha da ai training tawjai oja me ma uji su lejari ai ju magi makha da adum training tawjarakpani mana ngasi pirakuduna hoi judo ji akoi manipur macha na hena lead tawi ai tare judo dadi uji CRP da ju ayamba Arjuna Awardee International adagi Olympian yang akoi manipur machana ngata oye CRP da sunpi na ngata adagi international achievement ade rank holder oi so ayam loi na CRP maitai na ayam loi oi bai ta manager su maitai no re coach su maitai no re player ini ai jo assistant coach oi na leje aduga hujik ai gu tambi rei ba oja me mai sina mana coach oi na mana main oi na lauraga mai makha da tamjarapani masu yamna knowledge leiba mi amani sahi kuthani pu sigi molam jira paira banina mokoi de su tamjaningai hana ta su akoi bu makong paira tambire ju aina kaitare assistant coach na leiraga su mongo de su tamjaningai me ama masu lai je kuina leiraga hena experience lai bai ta adu ai CRP da la ama tung da hai bo oja ji makha da la mamang da aina CRP da thena ko de CRP da senior me am leirami mokoi de su me ama tamjaningai mokoi gi mateng mokoi na akoi aham nong na lakpa da akoi gi leipam chapam adagi angang ama lakpa matam da moina atuke batte accommodation piba asi moina tambirambaduna akoi su laiba manipuri ani judo gi lakpa matam da akoi da su myam akoi gi thak thunga myam tambirambani na akoi da su adum tawjagi ai tare ini CRP da manipur da trial ama lai kem am lai ini lakpa matam da leibam leitra haibdo aina adum mokoi gi damta leibam pijegi matam khara adum pi ai gi tawbimam thokpa hana su tawbiramba myam tawbiraki adu aina su adum tawjai hai tare ji ai gi tarap tagi pangba ya mateng adum pangjai
Sumai tawraga lakpaduna ai hujik leiminajari ai mingoina palabada ai haitare Anita Gomti CRPF su loi leiminajai ai koi hana 99 national game se loi thengnaraga pulakpani akoi nongmatada matam amadada loinabak Manipur dagi CRPF thabak tawdoine na punna su lakminagi roommate oina punna su leiminagi loinabak su international ni aduga loinabak su koi rank holder ni aduga Anita su Arjuna Awardee ni Gomti su international medalist ni aduga eni akoi sida khara akoi digi su junior oiba senior oiba khara su lei Manipur ke loinabak akoi punna khusamnaraga ai award pa moi award pa tawraga judo haiba masana sida yamna pungning changna tawjaraga akoi punna waminna saruk yaminare yamna nuksiba like wari ni akoi punna laaga ahamba 99 da akoi CRPF party piba lae matamdura akoi chahi 35 sudena loinabadi selection tawi selection tawraga su chahi 35 sudena 99 gi dumadi akoi party tawdana mu halaki yumdagi de akoi thabak tawdrom de harau laki adubu chahi sude tha mari wale na back hanba matamda nuaite adu 2000 da mu hanna mu lae adu matamda hindi ga yam haitri aine Anita ne Gomti ne akoi lakpa matamda adu ahamba laitamni akoina Nehru Stadium daga lai khangdabni na matamdra adi kona CRPF da maitei yam leirame kolame tawrakanda mathangi 2000 gi dadi makoi daga so moina laibam chapam piraga adamaina leiraga mateng pangakiba mayamdo nasibo dum kaujade ise mayam ki tawli majo pai adamai tawi yamna nungsiba body ni ai ti akoi se thulakpa kanda una rupa sinama na manang ngamjaba mateng adum pangbirakpagi akoi gi spirit se masai hai do pisasi chattabadiya de 3000 se kamaina lawni na ngai dadagi friend do na mu amai ka tawraka mateng pangakiba duna thabak ama tawrakpa kanda akoi gi da mateng pangakpa mayam se akoi na kaudaba akoi na grateful oibasi aina hujik tombi na mana mathang ming palakpa sida yamna harauba ma poi akoi na kaudabdu duga kaudra sida mu akoi na tawba ngambagi mafam do la akanda mu tombi na hujik anauba sanaroi takpa kanda hujik assistant coach ama oina su aduga personally oina su lebam chabam adugumbagi any difficulty leira su dum chongtho ogam matang chana admaina pangba haitare ko masina circle of life haibadu ki angonda yamna nungaiba ama tabada nungaiba ma phaujai adagi aina photo amtang bukhatjarake photo yam phajaba leiri photo singsi aina bukhatjarakpada tombina amtang commentary pibiragadi akoi mayamna kadaida nammi bano kanaga nammi bano haibadu amtang amtang haibiro si ai isawang ai CRPF gi program ama chappa matamda akoi gi kunjarani weli tin chana ba kunjarani akoi sida sports ki damakta ti dutano pesa pairaga leide mahakni aduga sina wrestling gi Sachin Kumar ni sare achievement medalist ngaktani function lama program ama chappa matamda punaba thengna ki ba yamna nungai pa moment amani sisu CRPF gi akoi buti sports ni dress setre ayam bangi ti loina dress selaga CRPF gi rising day ama da kap ke bane sisu kunjarani weli tin kunjarani sina akoina Asian Games kano China da tawgibto aduda opening ki mas satpagi da set da sari setpagi India gi aina masida kano question amtang hanja ho gya sumaina akoina India gi Olympics taga su chatlaga uniform set pase masi adum kaya haitare India team gi oina decide tawbaneba uniform oina sari natragana salwar maina set pasi India na decide tawba hoi moi semiba IO gi moi gi leiriba mayam jina matam tugi karma pini sari pigeta coat pigeta moina adudi leiriba moi gi mayam na loina tawpado koi di moina phangba kitto setlaga chattaba yadabanina adwana dum march pass satpa yatare okay ada aina handaki keno Olympic eng basida ko ain khalin sakoi Manipur gi sanaroi North East ki sanaroi si amna yamaga India gi oina yam porabanina matam amada sumaina uniform tawropase North East ki fijet ama khangkatlaga phanek set pamapa nai ba ka sela de kyam ngai ni kai nai ngonda wakhan khan adu Manipur National Games tadi setle Manipur gi oina flat paiba matamda ina su Punjab National Games ta paije gi mapa nai ba wangkai selaga dum pairaga dum sakki adum bana state kumba National Games kuma la akanda di tawe okay panik adum bakanda di panik set pa mapa nai ba selani adagi pi wangkai inba adumana leather coat
तौरगा अदुम फ्लैग पाइबा चटपा दुआई सेम अदुमाइना अदुम कांदते अमु कोई मणिपुरी कल्चर की ड्रेस तो मुसेले है Okay, all right. Yeah, so I'm hopeful that national tang nattaba international da su koi gi Northeast Manipur gi sanaroi me am si labanina koi gi India si amna diverse oiba culture ni na you know, I'm hopeful that you know they should rotate the different dresses of each state. Hai tare ko. yam faje wafom de adu porokwa ngambasu oijasanu koi gi ming tapo oi boina tu yam faje ba poni Mhm. सिजु कोई हाइतारे यामना फजबा कोई ओजा दा कोई दिगी सीनियर ओबा जूनियर ओबा हाइतारे कोई सीनियर दा कोई अंगोम सुजेत अदगी दिने अदगी एक्सिटी कोई फेडरेशन की हाइतारे अतोप स्टेट के ओजा अमा कोई हाइतारे सिदा जापान जुडो हाइबा मसाना सिदा जापानीज खरा लागा कोई जुडो की मरमदा मोइना प्रोसेस मैम की नैना हाइतारे नैनाबगी मतंग अखोइना कॉन्फ्रेंस अमा अखोइगी आईजी स्टेडियम दा तौबा अदुदा अखोइगी मणिपुर की ओइना अखोइ सीआरपी जी ओइना रिप्रेजेंट तौजब हाइतारे अदुदा अखोइ पुन्ना पुनगिबनिसे यामना नुक्सिबा मतंगी फोटोने अखोइगी मिंग ओइना पनलबदा दा सुजे तादिने जिंखै ननबी अखोइ पुन्ना पुनगिबा फोटो Dagi baba ima ki picture si hana budi share tawkre aduga akoina picture si lakpasida baba ima ki da dedicate tawraga wahai amani dang haidi ai ata ngasi babaga imagana pokpibagi ai dunia si pura mafam ayam koiba phangjai phangdaba chu yawi mafam chatpa miloina baki suna chatpa ngamde haitare ngasi imaga ipagana pokpirambagi leiriba mafam mafam je jawba ngame mathang mapo haibado amuk leiradi aidi adum haiji aigi imagi macha oina amuk oiba phangjage sigatani mokoina pokpirambai ngasi aina mafam sida leiba ima ipagi adegi mayam mirak ten bangam jarise imagi babagi tawbimanani kawju kawjaroi ngasi bokta thamoidaju thamaga leijai mafam khudingmukta imaga ipagi photona aidi ishorni khalaga lasare mayamna ishor punaba amana ishorni aigi ima ipajina aigi ishorni na khanjare ima ipa minna upalaini laini makoi mu leiba leitre ishorni mo eni tumholpda tumumdare ima ipa bu khoramjaraga aibu takpi tambirako oja guru bu khoramjaraga pamungdegi kumjaba haibise aigiti hauropodegi haujare ek ima ipa bu khoramjaba thamoida oja guru khoramjaraga ningjaraga adum puningda ningjaba aduga ima ipa laige hijadragachu yamna tapjaba yamna pangjaba yamna sensor ojaba haitare mingonda lazaroi aigi leijabam thukpa leijani haiba amadi makoida yaujai yamna nusi yamna kaman oiba kathopa kanba ipani iduga ima chungaire mingi mateng pangaga nungaijaba ima ipani adumaina khoichu ima ipagi makhata tawba ngambsu oijage thamoi chawba puchen chawba mayanggi damakta ngamba haibase ishornasu pinabijanu ima ipanasu ibiba bor hoijanu mayanggi mateng panba haibasina punsida khwaidagi phaba pot amani amu hanna pokagni haibasu khangbasu ngamba nate adana mathang mapo adu leiramagadi imaga ipagi amu hanna macha oijage hadaki mapokta phangogdaba olympic medal haibado mathangi mapoktati phangba ngamba ubasu oijage na lamna ima ipata khoirumjare Olympic ki se hujik amuk changbada age ki changbagira karigina amuk handak ki keno aidi olympic se chahi gi dilaite apoi gi chahi gi karimto network se nuai tai adum haidi chahi gi problem leijate adubu akoi gi aigi isagi chahi je 40 academy age to de 42 40 leijare je adubu 40 je kitang helakbagi injury je aigi knee operation tawgiba je thangna adu oi thangda knee shokiba ai soldier je bar dislocate oiba ade back che injury oigiba chu me amdina
inkhallakpa angang myamga hekta power phudongnarpa matamda hena sokpa henjalakpasina maram oiraga aina sanabase torakhibani injury Okay. oiramdragati adum sanarambasu kasumbo kaide yamna Okay, got it. Okay, aidi age bar adunate self oina angasagi hena yamna sanakiba mayamduda sokiba khotkiba yawbaduna hujiki physically condition du yengakanda coach oina leiraga nahoriba angang sing sanaroi sing bugai tauba aduda oina focus tawi habini hoi hoi ai hoji India game da su adum ai nupi gi oina judo haiba game India game da su adum ai 2016 da gi represent tawba hore adum India game ayamba sa game soro India team pro chali Asian championship oro hoji Susila judo gi Olympic ta participate tori Susila do ai mamang da tour amani da su ai ma adum puraga magi represent na India gi su ai adum chasaru hai tare ne ek photo share tawzarake dagi hoi sina koina coach oina Asian championship gi chalru matangda official meeting hana draw nung tawba matamdadi uniform selaga changdabdi yadabanina adu setpa mane Asian championship da sina Arjuna award phanghiba CRPF na akoigi kaitare rising day matamda akoibu sanman piba haitare ikai kumnaba piba matamda suana akoigi parade CRPF gi rising day lakpa matamda akoina moi myamna mas pasat karni dress setpa myamna akoina suana magi gari sira phamaga akoibu myamna sanman tawbe respect pibi haitare adamana tawbi CRPF na suana aina Olympic ti halaya halakpa matungda sigi Arjuna Award gi trophy di lauba adu mele Olympic ki medal di lorok tabne nungai taba awaba kappa nokpa dana adum janagre amarongi lorok tabagi nungai taba amuk si logo yung harauba anam kappa nokpa machin manaw ni adum chumbadan adum yawgre moment si Susila ba tak Olympic judo gi da salubado moja akoina ada Asian championship amada mana bronze lorokhe adumai tawraga maje Olympic qualify ogini qualify point da chatpani point khara adumai tawraga magi lawgiba medal gi trophy lawba matamda kappa photo ni anum chamaja sina South Asian championship Nepal da taba matamda India gi team na akoigi Manipur nupi tare sanaba wet tare ta nupi manga yawri ni Manipur aina coach oina akoi taruk chatpani maya nupi ani gatani outsider gi yawri oh okay adi India gi 7 teams sida 5 people from Manipur nupi tare yang strong oina lady ba adagi aina kasai question ama hangjaning bana judo si prospect se yamna lay haibani Manipur gi player mayam gi opportunity se yam lay haibani the hujur jing asai tombina pandiki bada ahanba training horakpadadi yamna infrastructure du chawbanate sangoy amada hoja gunamani gida tawi haibani ado hujik di judo gi oina specifically infrastructure se kamaina tawri Manipur gi phibamda akoi gi sanaroy yamna prospect leirabanina hoi hujikti nawai gi haragodi hujikti akoi gi judo hai che Belgium gi met और कोई इंटरनेशनल लेवल की मैथ फंगे एकेडमी जुडो फेडरेशन एकेडमी नाम मैंग बंद जो हांगे अदगी एकेडमी मणिपुर एकेडमी जो हांगे साइ जो हांगे एनी सेंटर खुदी मक एनी अदुम इक्विपमेंट फंगे हाना अकोगी मतम दुगो नत्रे पोल सारा सारा लोइना थमे लोइना बक होनागदबनी अदगी मददगी फौगलपा नेशनल लेवल इंटरनेशनल लेवल अंगांग जूनियर सु मैम लेरे JSW दा काफी अंगांग लेरे खेलो इंडिया दा जो अंगांग मणिपुर के मैम यावरे जुडो के यावदब नते भोपाल दा इनी JSW दा मैम मम अंगांग ले चाही अमनी के मनुंग दसु तुम फजरके नि हाना जु तुम फजर ले अदुम इंडिया के ओइना तुम जुडो से तंखाय अमदे तुम यावरकने ना तुम खजे अखोइन हाना दसु अखोइन तुम लीड ओरगा लाए मैक्सिमम खाइतोनबदा nupi wet nupa dadi adum khara ware ama ani yalabada ama ani adum tawre nupi nate dum lit ore nupi gidi ani chalaga ju wet tare chapa matamda yamdre haje ahum mari dum yawdeni yamaga manga adum yawba mana dum tawe wet tare ta dum maximum akoina dum win oraga di chatle hoji yamna nungai pau smaina ta bada yamna prospect lady haina duga ngasagi chawa mafam
ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯨꯔꯀꯥꯟꯗ ꯃꯦꯗꯜ ꯄꯨꯔꯛꯇꯦ ꯍꯥꯏꯅ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯌꯥꯝꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯔꯛꯄꯗ ꯍꯥꯏꯕꯗ ꯑꯩꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯇꯨꯝꯗꯅ ꯉꯥꯏꯔꯕꯅꯤ ꯁꯨꯃꯥꯏꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯐꯪꯕ ꯑꯩꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕ ꯑꯗꯨꯒ ꯑꯣꯂꯦꯝꯄꯤꯛꯇ ꯌꯥꯎꯔꯨꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ it's a great honor you know ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯇꯤꯚꯤꯗ ꯌꯦꯡꯕꯩ ꯋꯥꯅꯤ ꯑꯗꯨꯗ ꯐꯤꯜ ꯇꯧꯔꯤꯕ ꯑꯦꯅꯔꯖꯤꯁꯤ ꯇꯣꯝꯕꯤꯅꯗꯤ ꯆꯠꯂꯒ ꯐꯤꯜ ꯇꯧꯔꯨꯔꯕꯅꯦꯕ ꯑꯗꯨꯗ ꯀꯩꯁꯨ ꯃꯦꯗꯜ ꯄꯨꯔꯛꯈꯤꯗꯦꯅ ꯑꯗꯨ ꯄꯜꯂꯒꯅꯨ ꯃꯊꯪꯗ ꯑꯩ ꯕꯦꯖꯤꯡꯒꯤ ꯑꯣꯂꯦꯝꯄꯤꯛ ꯌꯥꯎꯔꯨꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣ ꯑꯗꯣ ꯕꯦꯖꯤꯡꯒꯤ ꯋꯥꯔꯤ ꯈꯤꯇꯪ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯕꯦꯖꯤꯡ ꯆꯠꯂꯨꯕꯒꯤ ꯑꯗꯨꯗꯗꯤ ꯕꯦꯖꯤꯡ ꯆꯠ ꯑꯩꯈꯣꯏ ꯕꯦꯖꯤꯡ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯀꯣꯏꯕꯗꯤ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯆꯠꯄ ꯐꯪꯗꯦ ꯑꯦꯅꯤ ꯒꯦꯝ ꯚꯤꯂꯦꯖ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥ ꯑꯗꯨꯒ ꯀꯩꯅꯣꯗꯨꯒ ꯍꯣꯜ ꯁꯥꯟꯅꯐꯝꯗꯨ ꯈꯛꯇꯅꯤ ꯆꯠꯈꯤꯕ ꯀꯩꯒꯤꯅꯣꯗꯤ ꯑꯗꯨꯝꯕ ꯀꯝꯄꯤꯇꯤꯁꯟ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯆꯠꯄꯒꯤ ꯃꯇꯝ ꯂꯩꯇꯦ ꯏꯟꯗꯤꯌꯥ ꯀꯔꯝꯕ ꯒꯦꯝꯅ ꯍꯥꯟꯅ ꯌꯧꯒꯅꯤ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯀꯅꯥꯝꯇ ꯅꯣꯡꯃꯇ ꯀꯣꯏꯕ ꯆꯠꯅꯗꯦ ꯀꯩꯅꯣꯗꯤ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯥꯒꯤ ꯁꯦꯗꯨꯜ ꯃꯥꯒꯤ ꯋꯦꯠ ꯀꯔꯝꯕ ꯂꯩꯌꯦꯅ ꯑꯗꯨꯗ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯔꯒ ꯂꯩꯅꯩ ꯑꯗꯒꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯂꯩꯍꯧꯔꯕ ꯃꯇꯨꯡꯗꯗꯤ ꯀꯅꯥꯝꯇ ꯀꯅꯥꯅꯕꯨ ꯀꯅꯥ ꯀꯣꯏꯅꯤꯡꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯌꯥꯎꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯃꯥꯒꯤ ꯋꯦꯠꯇꯨ ꯂꯣꯏꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯕꯦꯛ ꯍꯜꯍꯟꯕꯅꯤꯅ ꯑꯗꯨꯝ ꯀꯣꯏꯕꯗꯤ ꯑꯗum ꯐꯪꯅꯗ꯭ꯔꯦ ꯑꯗꯨꯝꯕꯗꯤ ꯀꯌꯥ ꯑꯗꯨꯗꯗꯤ ꯀꯣꯏꯕꯁꯨ ꯀꯣꯏꯕꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯗꯨꯗꯩꯗꯨꯗ ꯑꯣꯄꯅꯤꯡ ꯁꯦꯔꯤꯃꯣꯅꯤꯗꯒ ꯑꯣꯁ ꯇꯧꯔꯤꯗꯣ ꯑꯝꯇ opening opening ceremony-ꯗ ꯌꯥꯎꯕ ꯐꯪꯕꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏ ꯇꯧꯒꯦ ꯑꯩ opening ceremony ꯌꯥꯎꯕ ꯐꯪꯈꯤꯗꯦ ꯑꯩ ꯑꯗꯨꯒꯤ ꯍꯧꯕꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯩꯒꯤ ꯋꯦꯠ ꯂꯩꯈꯤꯕꯅꯤꯅ ꯑꯩ opening ceremony ꯌꯥꯎꯕ ꯐꯪꯈꯤꯗꯦ ꯑꯩ ꯑꯗꯨꯃꯗꯤ ꯀꯩꯅꯣꯗꯤ ꯃꯊꯪꯒꯤ ꯕꯥꯎꯠꯇ ꯑꯩꯒꯤ ꯃꯊꯪꯒꯤ opening ceremony ꯃꯊꯪꯗ ꯑꯩꯒꯤ ꯋꯦꯠ ꯄꯤꯔꯒ ꯑꯩ ꯕꯥꯎꯠꯇꯣ ꯁꯥꯟꯅꯒꯗꯕꯅꯤꯅ ꯑꯩ opening ceremony ꯌꯥꯎꯗꯦ ꯑꯩ ꯔꯨꯝꯗ ꯑꯗꯨꯝ ꯇꯤꯚꯤꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯣꯂꯦꯝꯄꯤꯛ ꯍꯥꯏꯕ ꯒꯦꯝ ꯑꯁꯤꯗꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯕꯗꯒꯤ ꯆꯥꯕꯗꯒꯤ ꯂꯩꯔꯤꯕ ꯑꯐꯥꯎ ꯑꯐꯥꯎꯕ ꯃꯥꯒꯤ ꯒꯦꯝꯒꯤ ꯑꯦꯅꯤ ꯍꯥꯏ ꯑꯦꯆꯤꯞꯃꯦꯟ ꯋꯥꯔꯜ ꯔꯦꯡꯀꯤꯡꯁ ꯃꯌꯥꯝ ꯀꯝꯄꯤꯇꯤꯇꯔ ꯃꯌꯥꯝꯗꯣ ꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯊꯃꯣꯏꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯥꯎꯊꯣꯛꯆꯕ ꯃꯣꯏꯅꯗꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅꯗꯤ ꯀꯩꯗꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯆꯦꯂꯦꯟꯖ ꯑꯃꯗꯤ ꯑꯗꯨꯝ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯍꯦꯟꯕ ꯃꯌꯥꯝꯁꯦ ꯎꯔꯒ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯑꯃꯗꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯄꯣꯛꯏꯗꯅ ꯑꯗꯨ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯖꯅꯤꯡꯕ ꯑꯃꯗꯤ ꯑꯗꯨꯝ ꯄꯣꯛꯏ ꯍꯥꯏꯇꯥꯔꯦ ꯐꯖꯕ ꯇꯦꯛꯅꯤꯛ ꯑꯃ ꯂꯪꯈꯤꯕꯗ ꯑꯁ ꯃꯣꯏꯅ ꯂꯪꯈꯤꯕꯗꯨꯒꯤ ꯑꯐꯕ ꯃꯤꯅ ꯇꯧꯕꯗꯤ ꯑꯗꯨꯝ ꯗ꯭ꯔꯦꯁ ꯁꯦꯠꯄꯃꯛꯇ ꯑꯣꯏꯔꯣ ꯑꯗꯨꯝ ꯄꯪꯐꯗ ꯐꯖꯕꯤꯅꯤꯡꯉꯤ ꯃꯥꯅ ꯇꯧꯕ ꯉꯥꯡꯕ ꯑꯣꯏꯔꯣ ꯑꯗꯨꯝ ꯇꯥꯖꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯇꯧꯕꯗꯣ yeah and you know Olympics ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯌꯦꯡꯖꯕꯗ ꯑꯩꯅ ꯈꯜꯂꯦ ꯑꯁ ꯂꯥꯏꯐꯇ ꯑꯝꯇꯪ ꯑꯩꯗꯤ ꯁꯥꯟꯅꯔꯣꯏꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯣꯂꯦꯝꯄꯤꯛꯁꯦ ꯑꯝꯇꯪ ꯌꯦꯡꯕ ꯐꯪꯖꯔꯗꯤ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯨꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯃꯗꯨꯗ ꯍꯥꯏꯔꯤꯗꯣ ꯁꯥꯟꯅꯕꯗꯨꯗ ꯅꯠꯇꯅ ꯃꯌꯥꯝ ꯑꯇꯩ ꯍꯣꯏ ꯑꯇꯩ ꯄ꯭ꯂꯦꯌꯔ ꯍꯣꯏ ꯎꯕ ꯎꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯃꯣꯏꯒꯤ ꯑꯦꯅꯔꯖꯤ ꯑꯗꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯍꯥꯏꯇꯥꯔꯦ ꯑꯣꯂꯦꯝꯄꯤꯛꯁꯀꯤ ꯒꯦꯝ ꯚꯤꯂꯦꯖꯇꯨ ꯁꯥꯔꯛꯄꯗ ꯃꯣꯏꯗꯨꯗ ꯀꯔꯤ ꯄꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯗꯨꯒꯤ ꯍꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯣꯏ ꯒꯦꯝ ꯚꯤꯂꯦꯖꯇꯒꯤ ꯐꯖꯕ ꯑꯦꯔꯤꯌꯥ ꯆꯥꯎꯔꯕ ꯖꯒꯥꯗꯨꯕꯨ ꯒꯦꯝ ꯚꯤꯂꯦꯖ ꯀꯜꯂꯛꯏꯅꯤ ꯑꯗꯒꯤ ꯂꯥꯛꯏꯕ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯗꯨꯒꯤ ꯑꯐꯥꯎꯕ ꯃꯌꯥꯝ ꯄ꯭ꯂꯦꯌꯥꯔ ꯂꯥꯛꯄꯅꯤ ꯃꯣꯏꯅ ꯆꯥꯅꯕ ꯃꯦꯠꯁꯇꯨꯃ ꯁꯤꯟꯕ ꯃꯇꯝꯗ ꯑꯦꯔꯤꯌꯥ ꯀꯌꯥꯝ ꯆꯥꯎꯅ ꯁꯦꯝꯃꯝꯒꯅꯤ ꯃꯌꯥꯝ ꯆꯥꯎꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩꯗ ꯑꯃꯨꯛ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯁꯥꯃꯛꯇ ꯊꯣꯡꯉꯁꯨ ꯃꯨꯁꯂꯤꯝꯒꯤꯗꯤ ꯍꯂꯥꯟ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯍꯂꯥꯟ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯁꯦꯝꯃꯤꯅꯤ ꯃꯦꯠꯁꯇꯣ ꯌꯦꯡꯉꯨ ꯀꯌꯥꯃꯨꯛ ꯆꯥꯎꯅ ꯁꯦꯝꯃꯝꯒꯅꯤ ꯑꯗꯨ ꯆꯥꯕꯃꯛꯇꯃꯛꯇ ꯀꯩꯒꯤꯅꯣꯗꯤ ꯀꯟꯇ꯭ꯔꯤ ꯂꯣꯏꯅꯃꯛ ꯂꯥꯛꯏꯅꯤ ꯂꯣꯏꯅꯕꯨ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝ ꯍꯥꯏꯕ ꯂꯩꯇꯦ ꯇ꯭ꯔꯥꯏꯕ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯏꯅ ꯆꯥꯅꯕ ꯌꯥꯕꯒꯤ ꯍꯤꯟꯗꯨꯅ ꯍꯤꯟꯗꯨꯒꯤ ꯆꯥꯖꯔꯦ ꯃꯨꯁꯂꯤꯝꯅ ꯃꯨꯁꯂꯤꯝꯒꯤ ꯆꯥꯖꯔꯦ ꯃꯨꯁꯂꯤꯝꯁꯤꯁꯨ ꯍꯂꯥꯟ ꯇꯧꯗ꯭ꯔꯒꯗꯤ ꯆꯥꯗꯦꯅ ꯍꯂꯥꯟ ꯇꯧꯔꯒ ꯇꯣꯉꯥꯟꯅ ꯍꯂꯥꯟ ꯇꯧꯔꯒ ꯊꯣꯡꯕ ꯃꯦꯠꯁ ꯑꯃꯁꯨ ꯑꯃꯨꯛ ꯍꯥꯡꯉꯤꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯕ ꯅꯨꯡꯉꯥꯏꯕ ꯃꯗꯨꯗ ꯀꯣꯏꯕꯗ ꯑꯗꯨꯝ ꯈꯪꯍꯧꯗꯦ ꯍꯥꯏꯗꯨꯅꯤ ꯌꯥꯝꯅ ꯌꯥꯝꯅ ꯑꯩꯗꯤ ꯌꯥꯝꯅ ꯍꯥꯏ ꯑꯦꯅꯔꯖꯤ ꯄ꯭ꯂꯦꯁ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯖꯁ ꯍꯣꯏ ꯒ꯭ꯂꯤꯝꯁ ꯑꯃ ꯌꯦꯡꯕꯗ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯇꯤꯚꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯖꯔꯤꯁꯦ ꯑꯗꯨꯒ ꯍꯣꯏ ꯇꯣꯝꯕꯤꯅꯗꯤ ꯆꯠꯂꯒ ꯍꯦꯛꯇ ꯃꯁꯤ ꯑꯣꯂꯦꯝꯄꯤꯛꯁꯇꯁꯨ ꯅꯠꯇꯦꯀꯣ ꯑꯩ ꯑꯃꯨꯛꯇꯪꯒ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯒꯤꯗꯃꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯆꯤꯞꯃꯦꯟ ꯁꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯨꯕ ꯑꯗꯨꯒ ꯃꯦꯗꯜ ꯐꯪꯉꯛꯈꯤꯕ ꯁꯨꯀꯣꯡꯒꯥꯏ ꯑꯃ ꯃꯁꯤ ꯑꯃꯨꯛꯇꯪꯒ ꯄꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯇꯣꯝꯕꯤꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯑꯝꯇ ꯊꯥꯕꯤꯔꯛꯎ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯆꯤꯞꯃꯦꯟꯁꯤꯗ participant in Austria in Oberwart European Open da 2013 da Prague European Open Czech Republic da 2013 Asian Championship Senior
Uzbekistan 2012, Judo World Cup Poland 2012, Paris Grand Slam France 2012, Asian Senior Judo Championship Abu Dhabi 2011, World Cup International Judo Championship South Korea 2010, adagi gold medal Pikiba Commonwealth Judo Championship Singapore 2010 amta love and like amta thabiro mayam love and like na hujik chai chai ri amta yengbiyu akoigi sanaroi ki damakta 16th Asian Game Guangzhou China da participate tawbikiba South Africa Judo World Cup 2010 da participate tawbiki Tokyo Japan da World Championship participate tawbiki 2010 Jaipur India da Rajiv Gandhi International Judo Championship tawbada gold medal amuksu phangbeki bronze medal Asian Martial Art Bangkok da Thailand 2009 da bronze medal phangaga lakbeki aduga China da 2008 Beijing Olympic Games da participate tawbiki International Judo Tournament China 2008 South Korea 2008 adagi makata na gold medal amuk phangbiraki Commonwealth Judo Championship Mauritius 2008 da gold medal phangaga lakbiki Brazil dasu 25th World Judo Championship yaubiki aduga gold medal amukasu Turkey dagi phangaga lakbiki 21st Bosphore International Judo Championship Kuwait 2007 da bronze medal phangbiraga hung lakbiki Asian Judo Championship Odisha the silver medal amuk phangbiraga lakbiki India Cup International Judo 2006 da China the participate tawbiki amuk International Judo Tournament Egypt Cairo Egypt 2005 da participate tawbiki World Judo Championship South Asia Judo Championship Bhopal da 2005 da yaubiki aduga Rajiv Gandhi International Judo Championship Lucknow da 2004 da gold medal phangbiki duna ngasai tombina haibiki bado amuk nokpa amuk thawai nungai taba akoigi sports day sida mathang participate tawraga gold porakpa adagi bronze porakpa adagi mafam lam singsi akoina poglakpada uba phangadra haina khanba lam singsi tombina judo sanabasida chalurabane masida kari phaubi hoi yam nungaiba pawi mapomgi khenaba Manipur state ama khenaba country ama khenaba nanba adegi leiba migi moral motivation loina mafam amaga di manate India da boliba sumaina atopa country tadi kaisu tawde adum chaluba matamda akoi India da di yo miyoiba mana miyoiba da yingnadabagi mawong atopa yo Japan da chalo European side da chalo mi amana cross tawba matamda magi tungana punggi lambi gi cross tawba lambi laini gari gi lambi laigani red light lap matamda akoi sida thambidabagi system lai adegi amu mi khangdabani na koina aham India chapa matamda red light ama asuna kan sorom lan ba matamda kam kan da lan gi aham chapa de ko ju khangam gari la lepe thoka lanjali ado akoi sidadi lale na chalu diri te ra thojela gari loi thojela moi adadi kamai taw mi je chatle haragadi gari du khambirani mi do hana chalan bieba aduki matik je ko koi sidadi Delhi da gari chalu di te khong ko isai dom da thakatlani khenaba adugi matik adagi gari amaga thawma matamda adugi matik distance hai tare gap le helaga thawhalle sidadi khidak kirang dawni maning de amana thomjalani sumba gi khenabadi yam di lei yaba ahongodo aduduna mina chakhutpa poraini adu kaino miyoiba khone gyan tadragadi upai leiti mot pajiju sidai cha na gari degi acha po ko mutu man dustbin hapo dilai gari je thong na gari gi thona hol thoma adu kanana
mi ai ba ai sine gyan ta da gadi kasu upai lete da sai cara ni gari mun cara hai ju gari to gi manung da hapsen bio dustbin da ore lore ga dustbin da happy da lore gari da lang thuko gi kai ta da ka lete da sumba ma ama khang da ba kai da ba ama lai ba nuai ta ba tin jaw adu tu na bo koi ngasi mo ni na tra gadi su mo ni ngai lete kai no mi oi ba koi na gyan ta ra gadi kari gi mo do ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯂꯝꯒꯤ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯑꯅꯥꯟꯕ ꯈꯦꯠꯅꯕ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯗ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯅꯥꯟꯅ ꯃꯤꯒꯤ ꯀꯌꯥꯇ ꯅꯥꯟꯅ ꯂꯩꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯝꯕꯒꯤ ꯋꯥꯅꯤ ꯁ꯭ꯇꯦꯠ ꯑꯃꯒ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯆꯠꯂꯨꯔꯕꯅꯤꯅ ꯂꯣꯏ ꯎꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯃꯤꯒꯤꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯅꯥꯟꯅ ꯂꯩꯔꯤꯕ ꯀꯌꯥꯗ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤꯅ ꯑꯁ ꯀꯌꯥꯗ ꯃꯣꯠꯂꯤꯕ ꯃꯤꯑꯣꯏꯕꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯈꯛꯇꯪꯅ ꯅꯥꯟꯕꯗꯤ ꯌꯥꯗꯦ ꯑꯩ ꯈꯛꯇꯪꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯈꯇꯪ ꯊꯃꯣꯏꯗ ꯈꯟꯖꯕ ꯅꯠꯇꯅ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯨꯕꯗ ꯇꯥꯒꯗꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅꯁꯨ ꯁꯔꯀꯥꯔ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟ ꯆꯂꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯄꯨꯛꯅꯤꯡꯗ ꯑꯗꯨꯒꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏꯁꯤꯗ ꯒ꯭ꯌꯥꯟꯗꯤ ꯇꯥꯐꯝ ꯊꯣꯛꯄ꯭ꯔꯥꯅ ꯈꯜꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯟꯕꯤꯔꯛꯄꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒꯗꯤ ꯂꯝ ꯀꯣꯏꯕ ꯂꯝ ꯆꯠꯄ ꯑꯗꯒꯤ ꯃꯤ ꯑꯇꯩꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯌꯦꯡꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯇꯣꯝꯕꯤꯅ ꯍꯥꯏꯕꯤꯔꯤꯕ ꯀꯃꯦꯟꯠꯁꯤꯗ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯥꯏ ꯑꯦꯝ ꯀ꯭ꯋꯥꯏꯠ ꯄꯣꯖꯤꯇꯤꯚ ꯑꯩꯈꯣꯏ ꯃꯤ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯏꯟꯇꯔꯦꯛ ꯇꯧꯕ ꯊꯣꯛꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯠꯅꯗꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀ꯭ꯂꯤꯟꯂꯤꯅꯦꯁꯀꯨꯝꯕꯕꯨ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯄꯣꯂꯥꯏꯠ ꯑꯣꯏꯕ ꯂꯝꯕꯤꯗ ꯆꯠꯄꯗ ꯀꯅꯥꯅꯣꯃꯅ ꯑꯍꯟ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯃꯅ ꯃꯤꯅ ꯀ꯭ꯔꯣꯁ ꯇꯧꯔꯤꯉꯩꯗ ꯒꯥꯔꯤꯗꯣ ꯈꯥꯝꯕꯒꯤ ꯄꯦꯁꯦꯟꯁ ꯂꯩꯕ ꯑꯗꯨꯒꯨꯝꯕꯒꯤ ꯕꯤꯍꯦꯚꯤꯌꯔꯁꯦ ꯑꯗꯨꯝ ꯑꯇꯩ ꯂꯩꯕꯥꯛꯇ ꯑꯇꯩ ꯃꯐꯝꯗ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯏꯟꯁꯄꯥꯌꯔ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯇꯧꯕ ꯍꯧꯔꯒꯗꯤ ꯑꯗꯨꯝ ꯑꯇꯩꯅꯁꯨ ꯏꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩꯖꯩ ꯍꯣꯏ ꯑꯗꯨꯅ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯑꯗꯒꯤ ꯀꯃꯦꯟꯠ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯤ ꯀꯃꯦꯟꯠ ꯈꯔ ꯄꯥꯊꯣꯛꯆꯔꯛꯀꯦ ꯂꯨꯋꯥꯡ ꯆꯅꯨ ꯂꯤꯟꯊꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯂꯦꯅꯤꯟ ꯂꯥꯏꯁ꯭ꯔꯝꯅ ꯒ꯭ꯔꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯅꯦꯅꯦ ꯅꯤꯔꯃꯂꯥꯁꯨ ꯌꯦꯡꯕꯤꯔꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯋꯥꯆꯤꯡ ꯐ꯭ꯔꯣꯝ ꯑꯍꯜꯂꯨꯞ ꯏꯝꯐꯥꯜ ꯏꯁꯠ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯑꯩꯒꯤ ꯏꯃꯥꯅꯤ ꯏꯃꯥꯅ ꯏꯕꯤꯔꯛꯏ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯏꯆꯥ ꯇꯣꯝꯕꯤ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯦꯟ ꯌꯣꯔ ꯂꯥꯏꯐ ꯖꯔꯅꯤ ꯊꯝꯁ ꯑꯞ ꯀꯥꯏꯅ ꯏꯔꯛꯏ ꯑꯩꯈꯣꯏ ꯃꯥꯁꯤ 70 years ꯄ꯭ꯂꯁꯅꯤ ꯐꯦꯁꯕꯨꯛ ꯄꯥꯏꯕꯗ ꯑꯩꯅ ꯌꯥꯝ ꯄ꯭ꯔꯥꯎꯗ ꯑꯣꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯦꯛꯅꯣꯂꯣꯖꯤ ꯑꯅꯧꯕ ꯇꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯦ ꯌꯪ ꯖꯦꯅꯦꯔꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯩꯕꯒꯤ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯏꯃꯥ ꯑꯩꯒꯤ ꯇꯔꯐꯇꯩꯁꯨ ꯊꯦꯡꯛ ꯌꯨ ꯏꯃꯥ ꯑꯩꯗꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯍꯧꯖꯤꯛ ꯑꯩꯗꯤ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯌꯥꯎꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯆꯠꯂꯀꯥꯟꯗ ꯋꯦ ꯑꯣꯐ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯤ ꯂꯩꯔꯒꯗꯤ ꯍꯦꯟꯅ ꯉꯁꯤ ꯑꯩꯈꯣꯏ ꯇꯣꯝꯕꯤꯅ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯇꯥꯕ ꯐꯪꯕꯁꯦ ꯇꯦꯛꯅꯣꯂꯣꯖꯤ ꯑꯩꯅ ꯌꯨꯑꯦꯁꯇ ꯐꯝꯃꯤ ꯇꯣꯝꯕꯤꯁꯦ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯐꯝꯃꯤꯀꯣ ꯍꯣꯏ ꯍꯣꯏ ꯗꯦꯜꯂꯤꯗ ꯐꯝꯃꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯌꯦꯡꯕꯤꯔꯤ ꯑꯗꯒꯤ ꯑꯩꯅ ꯃꯇꯥꯡ ꯑꯁꯤꯗ ꯕꯣꯏꯆꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯀꯤ ꯁꯣ ꯇꯧꯖꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ ꯑꯃꯔꯣꯝꯗ ꯌꯨ ꯑꯦꯁꯇ ꯑꯩꯒꯤ ꯊꯕꯛ ꯇꯧꯖꯔꯒ ꯑꯉꯥꯡꯁꯤꯡ ꯑꯩ ꯏꯆꯥ ꯂꯩꯖꯔꯤ ꯑꯩ ꯑꯗꯨ ꯗ ꯐꯣꯀꯁ ꯇꯧꯔꯒ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯁꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯚꯣꯂunteer ꯇꯧꯕꯤꯔꯛꯄ ꯆꯤꯆꯦ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯂꯦꯝꯄꯤꯛ ꯆꯠꯂꯨꯕ ꯕꯦꯖꯤꯡꯒꯤ ꯑꯣꯂꯦꯝꯄꯤꯛ ꯆꯠꯂꯨꯕ ꯁꯥꯟꯅꯔꯣꯏꯁꯤ ꯍꯥꯞꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯕ ꯕꯣꯏꯆꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯝꯒꯠꯃꯤꯟꯅꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯉꯣꯆꯥ ꯇꯝꯄꯥꯛ ꯂꯩꯃꯅ ꯒꯨꯗ ꯏꯚꯅꯤꯡ ꯃꯦꯝ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯂꯩꯁꯦꯝꯕ ꯁꯤꯡꯅ ꯂꯚ ꯑꯦꯟड ꯔꯦꯁꯄꯦꯛ ꯏꯟꯁꯄꯥꯏꯔড ꯌꯥꯝꯅ ꯑꯣꯏ ꯋꯥꯔꯤꯁꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯣꯏꯗ꯭ꯔꯥ ꯌꯦꯡꯉꯣ ꯉꯁꯥꯏ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯇꯣꯝꯕꯤ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯏꯆꯤꯟ ꯏꯅꯥꯎ 9 ꯁꯨꯕꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯈꯠꯇꯤ ꯈꯟꯅꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯋꯥꯔꯤ ꯑꯝꯇꯪ ꯇꯧꯕꯤꯔꯛꯑꯣ ꯃꯇꯥꯡꯁꯤꯗ ꯑꯩꯗꯤ ꯑꯩ ꯍꯦꯛ ꯊꯪꯅꯕ ꯄꯤꯕꯥꯗꯨꯒꯗꯤ ꯌꯥꯝꯅ ꯈꯟꯅꯔꯛꯑꯦ ꯑꯩꯒꯤꯅ ꯑꯃꯨꯛ
makha tabagati kaya khanarate mathak thungda yamna khanare adum ichile na odin thangna thangna bagara adum khanare hatare adum adara khanare ado ichi ngai de ma ma to padum pakata khana bani moi dia mana ai selam do phani mana selam me tu to da to ai di phani chi kaya selak ti hobu de dum khunga nga du kha sela pare moi idir kaya sangjal lu ti okay aduga hujiksi tombisi yum panba khotpati tawbidri adugi lamgi de ka recommend lebi yam personal oiraga try na sumba sanaroi singi punsi si aina sum yenga kan hangjabani ko kesu kai di hang bai ai si di life ki history ni loina ba bayam na lo khungda na ba ka tani yam na su maru ba ko ni punsi este po ga di loina ba khungda ba dam ni adubu ai di huji ko ti khongdi khungda de adubu ai gi thamoi da na ta ga ai gi feel na tare adubu huji ko adugi di kaya ju feeling du lai te hai tare adum aswai su dum lai hai tare sin lau ju ya pok ro ju ma pan tara yaw ro ju ai ma yaw do wa alma dum khalla dum huji ko dum lai aduga ichinenau mapan se nupi kaya nupa kaya oidiram nupi tare ne nupa ani ne oh okay nupi tare nupa ani okay yamna nungsi wari tabata aduga sanaroi sina tumbi khatang oidoira family dagi oh ai itom da ne kanam ta yog de ai da sana ning badi myam sana ni ai inau nupi de ju sana ning badi ai no ai gi oja gun na bani ge marak ta pu bu da ma matam kar sana ra asta dai sana ni de ai phi sa ja ga ra du sum to kare sana wa aduna ngasai aina tumbi gi wari se tabata magi manungi ithil lama yawe baduna akoina ahan laman guide tawrakraga sumagi hek poglakpada hek akoina pamjaba lambi du de changaga di nungsu nungai ba ko lambi se aduga awaba tarakpa kanda su aina thengnadaba yade habagi passion do yaura kanda thengnarakpagi warini akoina ngasi tawjari si aduna pamdragadi akoi ahan laman enina chango in hairaga su madu long lasting oide haibaneba aduna ngasi makta for example ai jejek thabakado rimni adoiso ai tumbiga wari yam sananing ba khoina people of manipur ki series se tarakpada pungse chana ba yengakpada ai gi pung manga ayuk ki pung manga da tawrasi na khoina misagi aina passion se importance of passion aduga tombina aina yamna admire tawzaba khoina khoigi society si the high achieving individual oina kamaina laigani habisi aina khoi workshop hek tawjai ada tombigi aina pajaba kanda negotiation and communication skills tombina su yamna kana tawba hai tare madugi matangda akhoi mayam tang share tawbi ai huji ki to gyan ta jo pa aidi tombigi hujiki sanaroi amada amat oiba yamna establish oiba ta natana coach ama oina tombina hujik leadership adagi good negotiation skill effective communication sida focus tawraga misida thajaba mioi amane batombi se aduna adugi maramda akoi mayamda amtang share tawbi sana ba hai bisi yamna di pamjaraga haurakhe adu mioi ba kudi mak ma gida loina ba thungne hai bisi leite sana ba adu gi mate manga to chama da tama ni ga tani ma gi si achievement je phangona tholakpade adu mi na yamna phangba khitang na phangba mayam na phangba adagi chupang phangda ba mi ju yawri ni aside sa hona ba di lepa yade mi oina labani na adu ma na hona jaman gi ishona ju ugani karamba lambi da chalaga karamba phawni karamba lambi da na ma gi sana ba haiba du mati loina ba chek changu ba da sana raga na loi phawre sana draga di phawdre adu hona ba di lepa di yade aina haijaning ba di adu akoi gi ai isamak ta ju pen da ba ma din laigini mioi ba je pen da ba di ishona haidini mioi ba je pen ba nai da ba do ai isa ju kuma ngasi si phange mathang phange loina la kaning bangak tani mayam ti lo hining bangak tani player oro business bu oro job bu oro sports bu oro lairik ki lam da bu oro loina ba number 1 taning da mi bu lai ponte adu bu hona ba haiba ji mati lepati yate adu mi kuding mak ta si ji loina phango haiba ti laite ama ni gatani 1 mi lising ama thabada la ama exam pi ama gatani ne 1 ta doi do adugi marakta magi lak ama laibatu katang ni adu hona ba mai mai drigi pai ba mai mai ki knowledge laibadi di loina laibam thokora na khalle aduga
ꯑꯗꯨꯗ ꯅꯤꯡꯍꯟꯅꯕ ꯂꯩꯇꯕ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯄꯣꯠꯇꯨꯗꯤ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯣꯠꯅꯕꯤꯌꯨ ꯑꯩ ꯁ꯭ꯄꯣꯔꯠꯁ ꯑꯃ ꯑꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗ ꯑꯩ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯍꯣꯠꯅꯒꯦ ꯏꯃꯨꯡꯒꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯁꯥꯟꯅꯕ ꯑꯃ ꯅꯣꯡꯇ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯑꯩ ꯁꯥꯟꯅꯩꯁꯦ ꯖꯨꯗꯣꯅꯦ ꯍꯥꯏꯕ ꯈꯛꯇꯪ ꯈꯪꯈꯤ ꯀꯃꯥꯏꯅ ꯁꯥꯟꯅꯩ ꯍꯥꯏꯕ ꯑꯝꯇ ꯈꯪꯈꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯥꯅ ꯄꯥꯝꯖꯕꯒꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯅ ꯑꯩ CRPFꯗ ꯖꯣꯕ ꯇꯧꯕ ꯉꯝꯈꯤꯕꯅꯤ ꯑꯗꯨ ꯅꯤꯡꯍꯟꯅꯕ ꯂꯩ ꯅꯠꯇ꯭ꯔꯒ ꯄꯦꯟꯊꯣꯛꯑꯦ ꯍꯥꯏꯕꯗꯨꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏꯕꯗꯤ ꯑꯃꯐꯥꯎ ꯂꯩꯔꯣꯏ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯑꯃꯅ ꯑꯃ ꯇꯧꯔꯒ ꯆꯠꯀꯦ ꯈꯟꯒꯅꯤ ꯄ꯭ꯂꯦꯌꯔꯒꯤ ꯂꯥꯏꯐꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄ꯭ꯂꯦꯌꯔꯒꯤ ꯂꯥꯏꯐ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯏꯟꯗꯤꯌꯥ ꯀꯦꯝꯗ ꯑꯗꯨꯝ ꯖꯨꯅꯤꯌꯔ ꯀꯣꯆ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯑꯩ ꯁꯥꯇ꯭ꯔꯒꯤ ꯅꯣꯂꯦꯖ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯣꯆꯀꯤ ꯂꯥꯏꯟꯗ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯆꯍꯤ ꯌꯥꯝꯗ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯇꯧꯖꯔꯛꯄ ꯈꯔ ꯃꯈꯩꯗꯣ ꯑꯩꯅ ꯍꯩꯖꯔꯛꯄ ꯑꯩꯅ ꯇꯝꯖꯔꯛꯄ ꯈꯔꯗꯣ ꯑꯩꯅ ꯁꯥꯇ꯭ꯔꯉꯩꯗ ꯅꯣꯂꯦꯖ ꯃꯇꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯃꯈꯩ ꯁꯤꯌꯔ ꯌꯥꯅꯕꯗꯤ ꯑꯩ ꯍꯣꯠꯅꯖꯩ ꯑꯩꯒꯤ ꯂꯦꯚꯦꯜꯗ ꯑꯗꯨꯕꯨ ꯀꯨꯏꯅ ꯄꯥꯏꯔꯝꯕ ꯑꯣꯖꯥꯉꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀ ꯈꯦꯠꯅꯕ ꯅꯠꯇ꯭ꯔꯒ ꯁꯥꯇ꯭ꯔꯉꯩꯗ ꯄꯦꯟꯖꯗꯕ ꯈꯔꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯄꯥꯔꯐꯦꯛ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯔ ꯃꯈꯩ ꯑꯁꯣꯟꯕ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯁꯤꯅ ꯂꯣꯏꯅꯃꯛ ꯆꯨꯝꯃꯦ ꯑꯩꯅ ꯂꯣꯏꯅ ꯄꯥꯔꯐꯦꯛ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯖꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯂꯦꯚꯦꯜꯗꯒꯤ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯌꯦꯡ ꯑꯦꯖ ꯑꯦ ꯀꯣꯆ ꯑꯃ ꯑꯣꯏꯕꯗ ꯄꯥꯔꯐꯦꯛ ꯑꯣꯏꯕ ꯉꯝꯅꯕ ꯑꯩꯁꯨ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯂꯤꯕ ꯁꯥꯇ꯭ꯔꯉꯩꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯠꯅꯕ ꯂꯦꯞꯄꯤꯒꯅꯨ ꯖꯨꯗꯣꯕꯨ ꯑꯣꯏꯔꯣ ꯋꯦꯠꯂꯤꯐꯇꯤꯡꯕꯨ ꯑꯣꯏꯔꯣ ꯒꯦꯝ ꯈꯨꯗꯤꯡꯃꯛ ꯄ꯭ꯂꯦꯌꯥꯔ ꯑꯣꯏꯅ ꯁ꯭ꯄꯣꯔꯠꯁꯀꯤꯗꯃꯛꯇ ꯊꯥꯗꯣꯛꯑꯒ ꯂꯥꯛꯑꯕꯅꯤ ꯅꯪ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯁꯥꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯩꯒꯤ ꯀꯟꯇ꯭ꯔꯤꯒꯤ ꯏꯖꯠ ꯄꯨꯔꯒ ꯑꯩ ꯑꯁꯤꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝꯗꯨꯒꯤꯗꯃꯛꯇ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯀꯠꯊꯣꯛꯑꯒ ꯃꯇꯨꯡꯗ ꯁꯥꯟꯅꯔꯤꯕ ꯃꯅꯨꯡꯗ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯗꯨꯗꯩꯗ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯁꯥꯟꯅꯔꯒꯗꯤ ꯑꯗꯨꯝ ꯃꯀꯣꯛ ꯊꯣꯡꯕ ꯉꯝꯒꯅꯤꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯒꯤ ꯇꯔꯞꯇꯒꯤꯁꯨ ꯑꯦꯆꯤꯞꯃꯦꯟꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯅꯤꯡꯉꯤ ꯅꯪꯅ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯏꯃꯥ ꯏꯄꯥꯅ ꯀꯩꯗꯧꯉꯩꯗ ꯅꯣꯏꯕꯨ ꯐꯠꯇꯅꯕꯗꯤ ꯁꯤꯜꯂꯣꯏ ꯑꯣꯖꯥ ꯒꯨꯔꯨꯅ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯍꯟꯅꯤꯡꯕ ꯍꯥꯏꯁꯤꯗꯤ ꯂꯣꯏꯅ ꯐꯍꯟꯅꯤꯡꯉꯤ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯇꯥꯛꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯂꯧꯕꯤꯌꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯈꯟꯕꯤꯒꯅꯨ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯥꯇ꯭ꯔ ꯃꯥꯅ ꯑꯁꯤ ꯍꯣꯠꯅꯈꯤꯕꯗ ꯑꯩꯁꯨ ꯁꯤ ꯍꯦꯟꯅ ꯍꯣꯠꯅꯒꯦꯅ ꯈꯟꯕꯤꯌꯨ ꯁ꯭ꯄꯣꯔꯠꯁꯃꯦꯟ ꯍꯥꯏꯕꯁꯤꯗꯤ ꯈꯔꯁꯨ ꯖꯦꯂꯁ ꯑꯣꯏꯒꯗꯕꯅꯤ ꯃꯥꯅ 5 ꯇꯧꯒꯗꯤ 10 ꯇꯧꯒꯦꯅ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯆꯦꯂꯦꯟꯖ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯁ꯭ꯄꯣꯔꯠꯁꯃꯦꯟ ꯑꯣꯏꯕ ꯉꯝꯃꯣꯏ ꯉꯁꯤ ꯁ꯭ꯄꯣꯔꯠꯁꯃꯦꯟ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯆꯦꯂꯦꯟꯖ ꯅꯠꯇ꯭ꯔꯒ ꯖꯦꯂꯁ ꯑꯣꯏꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯌꯥꯏ ꯃꯤꯑꯣꯏꯕꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯦꯛꯖꯥꯝꯗꯨꯃ ꯗꯤꯒ꯭ꯔꯤ ꯇꯥꯅꯕ ꯃꯇꯝꯗ ꯄꯨꯡ 19 ꯄꯥꯔꯦ 22 ꯄꯥꯔꯦ ꯂꯣꯏ ꯄꯥꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯁ꯭ꯄꯣꯔꯠꯁꯃꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯌꯨꯛꯇ ꯄꯨꯡ 3 ꯅꯨꯡꯊꯤꯟꯗ ꯄꯨꯡ 3 ꯅꯨꯡꯊꯤꯟꯗ ꯄꯨꯡ 2 ꯄꯨꯡ ꯌꯥꯝꯗ꯭ꯔꯕꯗ ꯑꯗꯨ ꯈꯛꯇꯪ ꯍꯣꯠꯅꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯃꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯁ꯭ꯇꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯊꯝꯖꯅꯤꯡꯉꯤ ꯑꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯂꯦꯌꯥꯔ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯂꯦꯌꯥꯔ ꯃꯌꯥꯝꯁꯤꯡꯗ ꯑꯩ ꯑꯦꯖ ꯑꯦ ꯁ꯭ꯄꯣꯔꯠꯁꯃꯦꯟ ꯑꯃ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯁ꯭ꯇꯦꯠꯀꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯖꯠ ꯄꯣꯔꯛꯄꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯃꯤꯡꯆꯠ ꯄꯣꯔꯛꯄꯗ ꯍꯟꯗꯛꯀꯤ ꯃꯌꯥꯝꯅꯁꯨ ꯄꯨꯕꯤꯔꯛꯂꯦ ꯃꯦꯔꯤ ꯑꯗꯒꯤ ꯃꯤꯔꯥꯕꯥꯏꯅꯁꯨ ꯃꯅꯤꯄꯨꯔ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯃꯤꯡꯆꯠ ꯇꯥꯛꯄꯤꯔꯦ ꯑꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯅꯁꯨ ꯑꯩꯒꯤ ꯁ꯭ꯇꯦꯠ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯃꯁꯛ ꯇꯥꯛꯄ ꯉꯝꯕ ꯑꯣꯏꯍꯜꯂꯨ ꯍꯧꯔꯛꯏꯕ ꯃꯇꯝꯁꯤꯗꯒꯤ ꯍꯦꯟꯅ ꯒꯣꯜ ꯂꯧꯕ ꯑꯣꯏꯌꯨ ꯑꯣꯂꯦꯝꯄꯤꯛꯇ ꯑꯐꯕ ꯑꯦꯆꯤꯞꯃꯦꯟ ꯄꯣꯔꯛꯇꯨꯅ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛꯇꯪ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯄ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯁꯅꯨꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯖꯅꯤꯡꯉꯤ ꯌꯥꯝꯅ ꯐꯖꯕ ꯄꯥꯎꯖꯦꯜꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤ ꯇꯣꯝꯕꯤ ꯃꯤꯅꯤꯠ 10ꯃꯨꯛꯀ ꯌꯥꯈꯤꯗ꯭ꯔꯥ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯃꯤꯅꯤꯠ 10ꯃꯨꯛꯇ ꯔꯥꯞ ꯑꯞ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯇꯣꯝꯕꯤꯅꯗꯤ ꯖꯦꯂꯁ ꯑꯣꯏꯅ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯕ ꯍꯥꯏꯅ ꯂꯧꯖꯒꯦꯀꯣ ꯑꯩꯗꯤ ꯀꯅꯥꯅꯣꯝꯅ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯃꯥꯅ ꯑꯦꯆꯤꯚ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯏꯗꯤ ꯃꯥꯅ ꯄꯨꯡ 2 ꯊꯥꯗꯈ꯭ꯔꯗꯤ ꯑꯩꯅ ꯍꯦꯟꯅ ꯊꯥꯗꯔꯀꯥꯟꯗ ꯍꯦꯟꯅ ꯑꯦꯆꯤꯚ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯄꯔꯁꯅꯦꯂꯤꯇꯤꯗꯨꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯄꯔꯁꯟ ꯑꯃꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯗꯨꯒꯤ ꯉꯝꯅꯕ ꯒꯣꯜ ꯕ꯭ꯔꯣꯟꯖ ꯑꯗꯨ ꯐꯪꯕꯗꯨꯗꯤ
second last step neba adugi mamang da adu participate tawbagi list to the yauna nabada amna training ama adugi changi ba endurance ama da tombi daina hanjaningi si akoigi schedule se pung kaya muk ta hugati aduga adugumba gi kitang share tawbi thanaroi ama oina matamgi matungin ba haitare aina angang oringaidadi aidi yahudi yamwanjare ai manipur daigadi akoidi ala lauragadi nongale ka lighting ongna tre ka taini ahan ngeina haidare ala ge te lamjen jen ge tawi ka ra matamdu mai thamdu nate photon dale ala lauragadi launa roi ka haiba matamdu ne adunganda ala he lauradi ai dum ai mang bandal lejabani ai sia semai ju faida to ai lamang ni dum lamjen jen basase ai adu ai mayam din nuwan di kana halaga ai dum ai to bom to ko exercise ga dum to je adu loiraga kai gum khala sara ko laga ai sara bum to ko buchat le extra and then go dum adu mana khala extra khati workout to tare yahung adu mana mayam ga chamana na tawrani ai halani loirani adu di mayam ju ga dum kara hena pitho ko mi hena piro ko mi to phangki tam ni adu mana piro ko tu hena ai extra khati tawba ta bane madagi mayam na kem da leire na khalo sha pida leire na khalo Jadi mafum di matung ina ojana ta amme mayang gi schedule loire matung da ma kitang di ai ge opponent partner ro kitang di ma mini tara am kul ma sonda ora kitang orai ora di hen knowledge leidna adegi judo da haro japan judo ji ai ge opponent do practice tawre ma opponent do karamba technique changi ma kar oida ina haibra je to ina haibra ma oida changa di ai ma oido kamaina defense tawni adi mine oide defense matung aina karambe attack tawni haibna singbodo aigi opponent do nga haptang orai ba ma darka oi adum gandu da india win oi bangam doine ba adum ama ju aina swai tare diki satra kaya da loire na thoklam aigi dress jom jana hanbi gi no ba haptang discuss to partner am ga law school da jo jana ta ni tuition ta halaga jum da di mayam orai ni exam da he writing phajana ne na mu he writing ge mu practice tawri ba adu mine same akoi judo da ju hai to sai ai India gi number 1 ai maga board commission ni ma jin ai gi 1 ni ai na 2 ni adu ai 1 je kamaina mai thi ni man ni wathi mana magi favorite technique se karam bano magi favorite technique se mai ki standing la natraga ni ojara standing la lower position la adu di magi oi de na technique changak pra je to na technique changak pra mana to ji ground dara haim na sing ro hana kitang focus tawro adu matung da ai opponent amaga na ta ai course ta mai si technique si aina changa ko matam da ina control to bangam de si jige ai kari control to bo yai mangon di oja tu ju hango na ta senior na ta nangi partner khatang nang na thaja ja ba ya ba mi amadi opang gudi magi loi lei gene ba yara ma adu maru ko madu ta ta discuss tawba si ji am to hon dani bai tare ko su yam to adigi aina langbada aina tamjariba technique aina fight langbungam da ai di ai haina bi ore ai chorde ore shena ore tu moina aina mangonda langbungam dije karigino adu ge ai aina di mangonda mangonda di ngam dije karigino adu ai mai asforma adu ai hanjana adu gi throwing to bota ka ore ai gi adu gi practice to bota ka ore adu mama tam du ta ngamakada bani adu extra kitang da ki revision to hon jani ba hai tare adu ayen ba practice to ba na hai chap mana di ta am bani oja ngai na adu chap mana na haiminna ba khara man hena case to bo yawi khara man thengna case to bo khangau to bo yawi suma me amde kitang hena honna jahani ba tare es yamna phajaba point ka tani ngasi khumujam tombi na haibiri basi sanagi medal da iraga thamba yaraba point ka tani habiti akoina larik tak pase classroom amada mi mayam leiraga su kai kino amana heli se habiti magi dedication magi hard work mana strategy ngasagi tombi na haito player ama una bachet pakanda mas study tawase ai haire ai na kana tawre duna nataba everything there are a lot of techniques and step aduna changu ba mafam sana royo ra kana ngasagi tombi na hairiba dagi yengbiri bana any adom na pambi ba mafam amada changba kanda mai magi chana ba technique leirongani adu mayam du yengbiyo haibani adu collaboration tawba dagi team spirit ki su panbikre koina wari egi wakanda leibase tathok tasin tawba natra aduga practice lot of practice yamna phaza ba akoigi masigi interview sida koina tamjani ngai oiba yamna leiri
Taba Pangzare, IB Tokchomna, love, Haina Ibirai, lots of love. I comment Sikaratuna Pazarake, Koi Matamsi, Luisilapa, Oibana, Niratagi Tonauzamna, Yingbiri, lots of love, Ibirai. Santa Tokchomna Kuire Udaba Ichensi Haina Ibirai Roma Laistramna good job Iche I respect you Haina Ibirai Michael Huidromna Yamna Nungsi Ye Ibabu Kurumaga Tummi Haibasi Mitna Uba Ishor Mitna Uba Ishorni Kanbiba Yamna Nungsi Yang kaya nungsiram na masagi ako na Manipurda naitragasu babae imagi picture thammakanda akoina ayukta hugalakpa natragana nungdang tumbada oza guru kuramakanda magi ritual do admain haugadugi wari duni ngasai tombina share tawbikibada Sweeta oinamna mathangi mapok haibadu Leiramlabadi ichena ningba khudingmak thongba ishorna pinabiba oirasanu haina ibirai Thank you, thank you. Rebecca Thangjamna proud of you haina ibirai Michael Huidromna yamna chauthokchaningai ni haina ibirai proud of you narai kaigi nar nanau kaya busuk lamjing lakhoko haina ibirai Mahesh Kiran Elangbamna Iche proud of you haina ibirai Rebita Manipuri channel na Khurumjari haina ibirai Ibohal thumbs up Florence Dangmaina wow great achiever proud of you dear Tombi haina ibirai Imana Sarojna Linikomdramna thumbs up ibirai Bandana Aichna Iche Koina Manipur Jinkatpiduna Aikoi Mayambu Sports Ki Lamda World Sakhang Biba Hainingai Laitana Tagachari Haidi World Akoigi Lamsi Gi Maming Mingchat Pubirak Bahaitare Yams Autochinangai Aina student oiring the Bangalore the national game Tobakanda Sanaroi Kanale Rongani can Kande Aina Stadium the Changakanda Yingbakanda swimming team the Manipurgi Yorami Adagi Maintarakanda Yoramba any sports kita Bakanda Manipur Dagi representation Sweetana Yarongani Haina Akoina blindly stadium Mamada competition Namale Magadi Chang Badadum Lerongani Akoi Manipurgi Sanaroi say Haina Ina Mina Kanjai Koko Ziki Manipurgi Sanaroi Masing Yam Henkalabanina. Hajiti Manipuri Sanaroi Mapun Kudimuki Later later what them later. Ole Wangkai Mayumna Ibira finding the voice Putagachari Ima Lebaki Changba Mioi Kaya Amabu Uhanbiba Amadi Makoiga Wari Watai Sanabiraga Tauna Mayam the Pibi Bagi the Makta Hana Takachari Madiche Monica Lepa Laitana the Makacha Tarak Su number OBU Haina Ibirai Ole thank you. Aduga masi aingon the hoi aina budi akoigi finding the voice ki front facing oire. Duga aina hena tagachaning badi akoigi guest speaker ngasigi oina mingoina panjarabada Khumujam Tombi. Tombi ke ibani se ngasi wari sanari sina ahanbane. Adu Tombi da magi simplicity. Aidi akoina smain taraga akoi mayam wari sanarakanda akoigi show si da tausi hai dharau rauna yabirakpa. Aduna akoigi people of Manipur da lakpiba guest speaker singse yamna special oiba haibadi cham chamba akoi mayamna aigi channel si kesu yamna chawba keno nate du akoigi good intention masidai sida leirakanda akoigi no horiba angang singda akoi mayamna community simbada kana gani haina harau na yabirakpado maduni aduna commenti yamna leiri adubu matam asidi
loisilakle aduga Tombi su appointment ama lei aduna ai loisinjarage aduga Victoria gi last ki commencem tang lokhachage loisilakpa oina ichena khwaidagi nungsi khiba mikup ama share tawbiram masigi question sina last oirakanda koigi show asi loisinjage ꯅꯨꯡꯁꯤꯕꯒꯤ ꯃꯣꯃꯦꯟꯗꯤ ꯌꯥꯝꯅ ꯌꯥꯎꯒꯦ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯇꯒꯤ ꯊꯥꯗꯣꯛꯑꯒ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯃꯇꯝꯗ ꯃꯦꯗꯜ ꯂꯧꯔꯒ ꯚꯤꯛꯇꯣꯔꯤ ꯁ꯭ꯇꯦꯟꯗ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯤꯡ ꯀꯧꯊꯣꯛꯑꯒ ꯂꯧꯈꯤꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯎꯈꯤ ꯑꯗꯨꯝ ꯑꯣꯏꯅ ꯀꯟꯇ꯭ꯔꯤ ꯋꯥꯏꯁꯀꯤ ꯅꯠꯇꯦ ꯈ꯭ꯋꯥꯏ ꯂꯥꯏꯔꯤꯛꯇ ꯑꯍꯥꯟꯕ ꯑꯩꯅ ꯅꯦꯁꯅꯦꯜ ꯁ꯭ꯇꯦꯠꯇꯒꯤ ꯁꯦꯂꯦꯛꯁꯟ ꯇꯧꯔꯒ ꯅꯦꯁꯅꯦꯜ ꯆꯠꯄ ꯍꯥꯏꯕꯁꯤꯅ ꯃꯤꯔꯝꯗ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯆꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯃꯇꯝꯗꯨꯗꯗꯤ ꯗꯤꯜꯂꯤꯗ ꯆꯠꯇꯣꯔꯦꯒ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯀꯃꯥꯏꯅ ꯆꯠꯅꯤ ꯇ꯭ꯔꯦꯟꯗ ꯆꯠꯇꯣꯏꯅꯤ ꯖꯔꯅꯤꯗ ꯌꯥꯝꯅ ꯋꯥꯈꯤꯕ ꯑꯩꯈꯣꯏꯅ ꯗꯤꯃꯥꯄꯨꯔꯐꯥꯎ ꯕꯁꯇ ꯂꯥꯛꯑꯅꯤ ꯗꯤꯃꯥꯄꯨꯔꯗꯒꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯅꯠꯇ꯭ꯔꯒ ꯅꯣꯔꯠ ꯏꯁ ꯇ꯭ꯔꯦꯟ ꯇꯣꯡꯉꯒ ꯗꯤꯜꯂꯤꯗ ꯂꯥꯛꯄ ꯃꯇꯝꯗ 3 days ꯖꯔꯅꯤ ꯇꯧꯔꯅꯤ 4 days ꯇꯧꯔꯅꯤ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯅꯤ ꯑꯗꯨꯗ ꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯗꯤꯌꯝꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯀꯝꯄꯤꯇꯤꯁꯟ ꯑꯦꯔꯦꯅꯥꯗ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯔꯦ ꯍꯥꯏꯔꯀꯥꯟꯗ ꯋꯦꯠ ꯅꯨꯡ ꯑꯣꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯁꯥꯟꯅꯕ ꯃꯇꯝꯗ ꯒꯣꯜ ꯂꯧꯈꯤꯕ ꯑꯗꯨꯒꯨꯝꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯑꯩꯅ ꯑꯍꯥꯟꯕ ꯏꯟꯇꯔ ꯁ꯭ꯀꯨꯜ ꯍꯔꯤꯌꯥꯅꯥꯗ ꯇꯧꯏ ꯑꯗꯨꯗ ꯑꯩꯅ ꯒꯣꯜ ꯃꯦꯗꯜ ꯂꯧꯈꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯒꯣꯜ ꯑꯃ ꯂꯧꯕ ꯀꯥꯏꯕꯗꯣ ꯑꯗꯨ ꯃꯇꯝꯗ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯃꯇꯝꯗ ꯃꯣꯏꯗꯤ ꯃ꯭ꯌꯨꯖꯤꯛꯀ ꯊꯤꯟꯒꯤ ꯈꯪꯍꯧꯗꯕ ꯃꯣꯃꯦꯟꯗ ꯑꯗꯨꯝ ꯑꯗꯨꯒꯤ ꯃ꯭ꯌꯨꯖꯤꯛꯇ ꯑꯗꯨꯝ ꯑꯩꯒꯤ ꯑꯗꯨꯝ ꯗꯥꯟꯁ ꯇꯧꯈꯤ ꯖꯤꯅꯤ ꯅꯨꯡꯉꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯅꯨꯡꯗꯤ ꯈꯪꯍꯧꯗꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯋꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯖ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯒꯤꯗꯤ ꯃ꯭ꯌꯨꯖꯤꯛ ꯊꯥꯗꯣꯛꯑꯒ ꯇꯧꯒꯦꯕ ꯑꯗ ꯑꯗꯨꯝ ꯍꯔꯥꯎꯕꯗ ꯃ꯭ꯌꯨꯖꯤꯛꯇ ꯑꯗꯨꯝ ꯍꯔꯥꯎꯕꯗ ꯑꯗꯨꯝ ꯃꯇꯣꯝꯗ ꯑꯗꯨꯝ ꯗꯥꯟꯁ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯃꯅꯨꯡꯗ ꯈꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟꯁꯨ ꯌꯥꯝ ꯌꯥꯎꯈꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯇꯣꯝꯕꯤꯒꯤ ꯃꯦꯗꯜꯁꯤꯡꯁꯦ ꯀꯗꯥꯏꯗ ꯊꯝꯕꯤ ꯍꯧꯖꯤꯛ ꯑꯌꯥꯝꯕꯗꯤ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯠ ꯇꯧꯔ ꯊꯝꯈ꯭ꯔꯦ ꯖꯣꯕꯅꯤꯁꯤꯗꯤ ꯑꯃꯗ Okay, ꯑꯗꯨꯗꯤ ꯌꯨꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗ ꯑꯩꯅ ꯇꯣꯝꯕꯤꯒꯤ ꯃꯦꯗꯜꯁꯤꯡꯁꯦ ꯁꯨꯝ ꯃꯊꯪ ꯄꯥꯕꯗ ꯃꯥꯏꯁꯤꯗꯤ ꯊꯝꯐꯝ ꯆꯜꯂꯝꯃꯔꯣꯏ ꯐꯣꯇꯣ ꯑꯝꯇꯪ ꯎꯅꯤꯡꯉꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ any other kano tombina haining ba library ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯦꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯉꯁꯤꯒꯤ ꯏꯆꯦꯝꯃꯅ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯎꯅꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯑꯦꯆꯤꯞꯃꯦꯟꯕꯨ ꯏꯆꯦꯝꯃꯅ ꯄꯨꯈꯠꯄꯤꯗꯅ ꯃꯌꯥꯝꯗ ꯑꯩꯕꯨ ꯁꯛ ꯇꯥꯛꯄꯤꯕ ꯃꯌꯥꯝꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯌꯥꯎꯍꯟꯕꯤꯕ ꯑꯩꯒꯤꯁꯨ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯐꯣꯡꯗꯣꯛꯆꯕ ꯉꯝꯕ ꯑꯩꯅ ꯂꯩꯕꯔꯤꯕ ꯃꯐꯝꯗꯨꯕꯨ ꯖꯣꯕꯀꯤ ꯃꯔꯝꯗ ꯑꯩꯒꯤ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯔꯝꯗ ꯑꯩꯅ ꯋꯥ ꯃꯇ꯭ꯔꯛ ꯍꯥꯏꯕ ꯉꯝꯖꯕꯁꯦ ꯐꯪꯖꯕꯒꯤ ꯃꯣꯀꯥ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯏꯆꯦꯕꯨꯁꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯏꯆꯦꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯛꯁ ꯍꯥꯏꯖꯔꯤ Yeah, no, this has been so good. I really enjoyed ꯃꯇꯨꯡꯗꯁꯨ this ꯑꯃꯨꯛ ꯍꯟꯅ ꯏꯆꯦꯒꯤ conversation. ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ aduna kano mathang tarakpadasu soidana akhoi face to face unaba ngam life sida akoina covid ka si doin chat krakanda akhoi soidana unaba ngam ba oijage haina khalli yamna nungai gani akhoi unabada aduga akhoi gi sanaroi henasu akhoi gi show sida yahon janingi duga ngasai na haijabada tombina su akhoi gi mateng pangbira kanda sanaroi atai su akhoi taningi ngasai wari de hojik akhoi gi show si yengbada angang amana yengbada sumain tawdana akhoi gi coach tombi si ma olympics yaurure ma kamaina haurai haibadu taba kanda magi kanamtana sports ama pambada my family do the sports person yaudragasu aise pura prithvi gi level da sanaba ngamba oiba yai haibadu gi wari ni ngasigi wari si aduna yamna thamoi gi oiba wari si hena sanamina si next time the people of manipur ki damakta akoi gi yengbiri ba pumna mangna shu share tawbira u masigi show si akoi community gi ni akoi mayamna sagat mina bani masi hairaga masigi program asi loisinjarage kurumjari tombi busu hanna thamoi dagi yamna heartfelt oiba conversation si
share tawbibagidamagta Thank you, Chima. thagatlocari as mayamna love and like am thabirai loisalakpasida amta love and like amta thajanbirau. This is why I do Finding the Voices. People of Thank you. Chimagi program jo matam tu putu sangna chathabiu aigon degi tarka obo raga so adum pangjage sportsman any mathang da contact tongingbo le raga so aigi tarap tegi aigi mateng panggo le raga so adum pangjage any sportsman gida oiraga so matung da longing makha ta ba atopa oiraga so adum haibiro ai adum mateng pangjage adum matam sangna chatiu chini aina. Yes, definitely. Love it. Thank you so much. Akoina any thabak tawba kanda small ne na khanbi kanu paisa kana nom na pangakpa laibham pibirakpa adagi larik tammakpada masidaina chatpada kamaina chatkani khangdabada takpirakpa sigi sina akoigi community se hena chawkhatpa oirakpani aduna any thabak tawbada good intent, good heart lairakan nga sagi ojar duna tumbida ahanbada nang pambra ne yengone tathi na kaino nang kai khandana na gasu chairak khiba laiteba nang hana yenga kanduda dress phau laite harini adudagi Olympics yaurakpagi warini akoigi community situations yamna different oibani, so it's very inspiring. Let's continue inspiring each other and koigi manungda nunggi oiba leiba sina hotna bakallakanda high achieving personality ama oina tombigumna koi hingminna si haraga ngasi program si loisinjara khurumjari.